ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯚꯦꯂꯦꯟꯇꯤꯅꯥ ꯄꯦꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩ ꯈꯨꯜ ꯑꯃꯗ ꯊꯝꯕꯥꯜ ꯀꯧꯕꯤ ꯌꯥꯝꯅ ꯍꯩꯕ ꯑꯃꯥꯏꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯊꯝꯕꯥꯜ ꯑꯃꯥꯏꯕꯤ ꯑꯣꯏꯔꯕꯁꯨ ꯅꯣꯡꯃꯇ ꯃꯤꯒꯤ ꯐꯠꯇꯅꯕ ꯃꯥꯡꯅꯕ ꯇꯧꯈꯤꯗꯦ꯫ ꯃꯤꯒꯤ ꯑꯅꯥ ꯑꯌꯦꯛ ꯂꯥꯌꯦꯡꯕ, ꯂꯥꯏꯊꯧ ꯇꯤꯟꯊꯧ ꯇꯧꯊꯣꯛꯄ, ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯑꯃꯥꯏꯕꯤ ꯄꯤꯁꯛ ꯀꯧꯕꯤ ꯈꯔ ꯑꯍꯜ ꯑꯣꯏꯔꯕꯤ, ꯁꯤꯜꯗ ꯆꯣꯠꯄꯤ, ꯃꯤꯒꯤ ꯀꯔꯤꯁꯨ ꯈꯟꯗꯕꯤ, ꯃꯥꯒꯤ ꯁꯦꯜ ꯐꯪꯂꯒ ꯂꯣꯏꯔꯦ ꯍꯥꯏꯅ ꯈꯟꯕꯤ ꯑꯃꯁꯨ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯍꯥꯟꯅ ꯑꯃꯥꯏꯕꯤ ꯄꯤꯁꯛꯅ ꯈꯨꯜ ꯑꯗꯨꯒꯤ ꯑꯅꯥ ꯂꯥꯌꯦꯡ, ꯂꯥꯏꯊꯧ ꯇꯤꯟꯊꯧ ꯄꯨꯝꯅꯃꯛ ꯇꯧꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯝꯕꯥꯜꯅ ꯈꯨꯜ ꯑꯗꯨꯗ ꯃꯌꯨꯝ ꯄꯥꯜꯂꯛꯄꯗꯒꯤꯗꯤ ꯊꯝꯕꯥꯜ ꯃꯥꯒꯤ ꯄꯨꯛꯆꯦꯟ ꯁꯦꯡꯕꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯂꯣꯏꯅ ꯆꯠꯈꯤꯕꯅ ꯄꯤꯁꯛ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯄꯤꯁꯛꯇ ꯀꯅꯥꯁꯨ ꯃꯥꯕꯨ ꯂꯥꯏꯒꯤ ꯊꯕꯛ ꯑꯣꯏꯔꯕꯁꯨ ꯀꯅꯥꯅꯁꯨ ꯅꯦꯛꯄꯤꯗ꯭ꯔꯦ ꯍꯥꯏꯕ ꯌꯥꯏ꯫ ꯑꯁꯨꯝꯅ ꯃꯥꯕꯨ ꯀꯅꯥꯅꯁꯨ ꯅꯦꯛꯄꯤꯗꯕꯁꯤꯅꯤ ꯄꯤꯁꯛ ꯃꯥꯒꯤ ꯑꯁꯥꯎꯕꯤ꯫ ꯑꯗꯨꯅ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯊꯝꯕꯥꯜꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯗꯨꯅ ꯃꯇꯝ ꯄꯨꯝꯕꯗ ꯊꯝꯕꯥꯜꯒꯤ ꯃꯥꯡꯅꯕꯗ ꯇꯧꯔꯝꯃꯤ꯫ ꯉꯁꯤꯁꯨ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯉꯁꯥꯏꯗꯒꯤ ꯄꯤꯁꯛ ꯃꯤꯅ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔ ꯃꯇꯝ ꯉꯥꯏꯔꯤꯕꯅꯤ꯫ ꯃꯤ ꯄꯨꯝꯅꯃꯛ ꯇꯨꯝꯈ꯭ꯔꯦ ꯈꯪꯂ ꯃꯇꯝ ꯑꯗꯨꯗ ꯁꯨꯃꯥꯡꯗ ꯌꯥꯡꯀꯣꯛ ꯑꯃꯗ ꯃꯥꯅ ꯂꯥꯏ ꯁꯥꯟꯅꯕꯗ ꯆꯪꯕ ꯄꯣꯠꯂꯝ ꯄꯨꯝꯅꯃꯛ ꯁꯨꯅ ꯍꯥꯞꯂꯗꯨꯅ ꯄꯨꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯁꯨꯃꯥꯡ ꯃꯇꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯆꯤꯜ ꯑꯗꯨꯗ ꯀꯔꯤ ꯀꯔꯤꯅೋ ꯂꯥꯏꯔꯣꯜ ꯈꯔ ꯁꯣꯟꯗꯨꯅ ꯃꯥꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯚꯨꯠꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯚꯨꯠ ꯑꯉꯥꯡ ꯑꯃ ꯀꯧꯔꯤ꯫ ꯃꯁꯤꯒꯤ ꯚꯨꯠꯁꯤꯁꯨ ꯃꯤꯅ ꯀꯧꯔꯕꯗꯤ ꯀꯣꯛ ꯂꯥꯛꯀꯦ ꯍꯥꯏꯗꯦ꯫ ꯀꯔꯤ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯑꯩꯅꯗꯤ ꯚꯨꯠ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯃꯈꯣꯜ ꯑꯃ ꯀꯔꯤ ꯑꯃ ꯍꯥꯏꯕꯗ ꯁꯠ ꯁꯠ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯀꯩꯗꯧ ꯂꯩꯔꯤꯕꯅꯣ ꯈꯪꯗꯦꯅꯤ꯫ ꯐꯅꯗꯤ ꯀꯨꯏꯔꯦ ꯑꯩꯅ ꯀꯧꯔꯤꯕꯁꯦ, ꯈꯗꯣꯝꯗꯨꯃꯨꯛ ꯆꯪꯅ ꯂꯩꯈ꯭ꯔꯕꯖꯥꯠꯅ ꯇꯧꯔꯤꯁꯤꯕꯣ꯫ ꯍꯩꯃ ꯂꯥꯛꯇꯦꯃꯤ ꯍꯧꯖꯤꯛꯐꯥꯎ꯫ ꯀꯌꯥꯗ ꯃꯅꯨꯡ ꯀꯜꯂꯤꯕ ꯑꯉꯥꯡꯅꯣꯕ ꯃꯁꯤ ꯑꯩꯅ ꯉꯁꯤ ꯁꯣꯏꯔꯣꯏꯁꯦ꯫ ꯃꯀꯣꯛ ꯑꯄꯥꯠꯄꯗꯨꯗ ꯊꯨꯝ ꯃꯣꯔꯣꯛ ꯅꯩꯔꯒ ꯆꯥꯏꯁꯤꯟꯗꯅ ꯃꯄꯥ ꯎꯒꯦ ꯍꯧꯔꯤꯌꯦ ꯃꯥ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯥꯡ ꯑꯗꯨꯗ ꯚꯨꯠ ꯑꯉꯥꯡꯗꯨ ꯄꯤꯁꯛꯀꯤ ꯃꯃꯥꯡꯗ ꯐꯠ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯄꯤꯁꯛ ꯃꯥꯗꯤ ꯈꯪꯄ꯭ꯔꯦꯛ ꯊꯨꯝ ꯈꯪꯏ꯫ ꯑꯣꯏꯃ ꯈꯪꯉꯤꯅꯦꯍꯦ, ꯅꯄꯥ ꯊꯣꯔꯥꯏ ꯃꯆꯥ ꯀꯅꯥꯅꯣ? ꯏꯁ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯀꯟꯅꯕꯨ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯇꯧꯔꯤꯁꯤꯗꯤ꯫ ꯃꯤ ꯇꯥꯔꯝꯗꯅꯅꯦ ꯐꯔꯛ ꯇꯥꯅꯕ ꯇꯥꯔꯦ ꯇꯧꯔꯤꯁꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯁꯤꯒꯤ ꯚꯨꯠ ꯀꯣꯛ ꯄꯥꯠꯄꯁꯤꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯃꯁꯤ ꯀꯤꯟꯁꯤꯅ ꯂꯋꯥꯏꯁꯤꯗ ꯁꯨꯒꯤꯗꯦ ꯃꯁꯤ꯫ ꯑꯗꯨꯝꯅ ꯄꯤꯁꯛꯅ ꯀꯤꯟꯅ ꯁꯨꯒꯦ ꯇꯧꯕꯗ ꯚꯨꯠ ꯑꯉꯥꯡꯗꯨ ꯁꯨꯃꯥꯡ ꯑꯗꯨꯗ ꯑꯃꯨꯛ ꯀꯣꯏꯆꯦꯟ ꯆꯦꯟꯈꯤ꯫ ꯃꯦ ꯁꯨꯕꯤꯔꯣꯍꯦ ꯑꯕꯨ ꯑꯅꯨꯕꯤ, ꯑꯩ ꯇꯥꯟꯅꯕ ꯐꯪꯁꯨ ꯐꯪꯉꯣꯏꯗꯕꯗ꯫ ꯃꯁꯤ ꯌꯦꯡꯉꯨꯀꯣ ꯃꯁꯤ, ꯁꯨꯃꯥꯡꯁꯤꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯗꯅ ꯃꯁꯤ ꯇꯥꯟꯅꯔꯒ ꯃꯅꯥꯁꯤ ꯂꯩꯔꯨꯅꯤ ꯁꯦꯝꯕꯁꯦ꯫ ꯂꯩꯌꯨꯅꯦ ꯉꯝꯁꯨ ꯉꯝꯃꯣꯏꯗꯕꯗ꯫ ꯑꯕꯨ ꯑꯅꯨꯕꯤ ꯅꯪꯕꯨ ꯑꯩ ꯇꯥꯟꯅꯕ ꯉꯝꯖꯒꯗ꯭ꯔꯣ? ꯉꯝꯁꯨ ꯉꯝꯃꯣꯏꯗꯕꯗ꯫ ꯅꯪ ꯇꯥꯟꯅꯕ ꯉꯝꯗ꯭ꯔꯕꯁꯨ ꯑꯩꯅ ꯍꯧꯖꯤꯛ ꯂꯥꯏꯔꯣꯟ ꯑꯀꯟꯕ ꯑꯃ ꯁꯣꯟꯕꯗ ꯅꯁꯥ ꯄꯨꯝꯕ ꯆꯥꯛꯊꯦꯛꯀꯦ ꯍꯥꯏꯕ꯭ꯔꯣ? ꯆꯥꯛꯊꯦꯛꯀꯦ ꯍꯥꯏꯕ꯭ꯔꯣ? ꯌꯥꯝ ꯊꯨꯅ ꯑꯩꯒꯤ ꯅꯥꯛꯁꯤ ꯂꯥꯛ꯫ ꯍꯩꯃ ꯂꯥꯛꯇꯤꯌꯦ ꯃꯁꯤ꯫ ꯑꯩꯅ ꯂꯥꯎ ꯍꯥꯏꯔꯒ ꯄ꯭ꯔꯞ ꯊꯨꯅ ꯂꯥꯛꯑꯣ꯫ ꯑꯁꯤ ꯂꯥꯛꯇꯦꯅꯦ ꯃꯁꯤ꯫ ꯑꯣ ꯅꯪ ꯑꯩꯅ ꯂꯥꯏꯔꯣꯟ ꯁꯣꯜꯂꯣ ꯍꯥꯏꯕ꯭ꯔꯣ? ꯑꯩ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯑꯒ ꯅꯪꯅ ꯑꯃꯨꯛ ꯐꯨꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯕꯨ ꯑꯩꯕꯨ ꯃꯁꯤ ꯀꯔꯤ ꯅꯨꯡꯒꯤ ꯀꯧꯔꯨꯕꯅꯣ ꯁꯤꯕꯨ ꯑꯩꯕꯨ? ꯂꯥꯏ ꯁꯥꯟꯅꯕ꯭ꯔꯥ ꯍꯥꯏꯕꯕꯨꯅꯦ ꯅꯣꯡꯉꯥꯟꯈꯤꯕꯅ ꯍꯥꯟꯕ ꯇꯥꯔꯦ꯫ ꯍꯩ ꯌꯥꯝ ꯊꯨꯅ ꯂꯥꯎ꯫ ꯂꯥꯛꯇ꯭ꯔꯤꯕ꯭ꯔꯥ ꯅꯪ? ꯑꯗꯨꯗꯤ ꯅꯪ ꯑꯩ ꯐꯨꯔꯣꯏ ꯍꯥꯏꯌꯨ ꯑꯗꯨꯒ ꯂꯥꯛꯀꯦ꯫ ꯐꯨꯔꯣꯏꯌꯦ ꯂꯥꯛꯎꯅꯦ ꯅꯪꯕꯣ꯫ ꯅꯪ ꯉꯥꯡꯅꯔꯤꯉꯩꯗ ꯃꯇꯝꯁꯦ ꯑꯍꯤꯡꯃꯃꯩ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯋꯥꯅꯤ꯫ ꯍꯣꯏ ꯑꯗꯨꯗꯤ ꯂꯥꯛꯑꯒꯦ ꯍꯥꯏꯗꯨꯅ ꯚꯨꯠ ꯑꯉꯥꯡꯗꯨ ꯄꯤꯁꯛꯀꯤ ꯃꯅꯥꯛ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯄꯤꯁꯛ ꯚꯨꯠ ꯑꯉꯥꯡꯗꯨꯒꯤ ꯃꯈꯨꯗꯥꯡꯗꯨ ꯇꯥꯞ ꯐꯥꯔꯒ ꯃꯅꯥ ꯍꯦꯛꯀꯅ ꯂꯩꯔꯨꯏ꯫ ꯑꯗꯨꯕꯨ ꯑꯉꯥꯡꯗꯨꯒꯤ ꯃꯀꯣꯛꯇꯨ ꯐꯠꯇꯠꯂꯛꯂꯒ ꯃꯈꯥꯗ ꯇꯥꯔꯛꯏ꯫ ꯚꯨꯠ ꯑꯉꯥꯡꯗꯨꯅ ꯑꯌꯣ ꯅꯥꯏ ꯍꯅꯨꯕꯤ, ꯅꯪꯅ ꯑꯩꯒꯤ ꯅꯥ ꯂꯩꯔꯤꯁꯤ ꯊꯥꯗꯣꯛ꯫ ꯅꯪꯕꯨ ꯑꯩ ꯐꯨꯔꯣꯏ ꯗꯥꯏ ꯀꯣꯛꯀ ꯂꯣꯏ ꯇꯠꯂ ꯇꯥꯈ꯭ꯔꯦ ꯃꯈꯥꯗ꯫ ꯈꯪꯕ꯭ꯔꯥ ꯅꯪ ꯍꯅꯨꯕꯤ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯕꯗꯤ ꯑꯗꯨꯅꯤ꯫ ꯃꯇꯨꯡ ꯇꯧꯈꯤꯗ꯭ꯔꯥ ꯍꯥꯏꯌꯨ꯫ ꯇꯧꯖꯔꯣꯏꯕ ꯑꯩ ꯃꯇꯨꯡ ꯇꯧꯖꯔꯣꯏꯕ ꯊꯥꯗꯣꯛꯑꯣ꯫ ꯑꯗꯨꯅꯤ ꯈꯪꯕ꯭ꯔꯥ, ꯑꯩꯅ ꯅꯪ ꯑꯉꯥꯡꯅꯦ ꯍꯥꯏꯗꯅ ꯈꯔ ꯂꯨꯅ ꯇꯧꯕꯁꯤꯗ ꯑꯩꯁꯦ ꯎꯁꯤꯠꯇꯕ ꯑꯃ ꯌꯥꯎꯔꯤꯌꯦ ꯅꯪ꯫ ꯋꯥ ꯍꯥꯏꯒꯦꯁꯦ, ꯅꯀꯣꯛꯇꯣ ꯑꯝꯇ ꯍꯥꯞꯆꯜꯂꯨ ꯃꯐꯝ ꯆꯥꯅ꯫ ꯑꯩ ꯌꯦꯡꯕ ꯍꯩꯅꯗꯦꯕ꯫ ꯍꯣꯏ ꯍꯥꯞꯆꯜꯂꯦ ꯑꯕꯨ ꯍꯅꯨꯕꯤ, ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯅꯣ? ꯅꯪ ꯑꯩꯅ ꯀꯧꯔꯒ ꯀꯣꯛ ꯂꯥꯛꯀꯦꯗꯤ ꯍꯥꯏꯗꯅ ꯑꯗꯨꯛ ꯀꯨꯏꯅ ꯂꯩꯔꯤꯗꯨ ꯀꯩꯗꯧꯕꯒꯤꯅꯣ ꯃꯤꯅ ꯀꯧꯔꯕꯗꯤ ꯀꯣꯛ ꯂꯥꯛꯄ ꯀꯩꯗꯧꯒꯦ? ꯍꯣ ꯑꯗꯨꯕꯨꯔꯣ ꯚꯨꯠ ꯍꯅꯨꯕ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯄ ꯉꯝꯗꯕ ꯑꯃ ꯂꯩꯕꯗꯣ, ꯑꯗꯨꯅ ꯕꯤꯔꯤ ꯂꯩꯔꯨꯆꯣꯅ ꯄꯥꯈꯣꯟ ꯊꯥꯕ꯫ ꯃꯥꯒꯤ ꯄꯥꯈꯣꯟ ꯆꯠꯂꯤꯉꯩꯗ ꯈꯔ ꯊꯦꯡꯈꯤꯕ꯫ ꯏꯁ ꯃꯗꯨꯒꯤ ꯁꯤꯌꯨ ꯌꯥꯗꯕ ꯍꯅꯨꯕꯗꯣ
ꯑꯗꯨꯅ ꯕꯦꯔꯤ ꯊꯛꯀꯦ ꯍꯥꯏꯔꯤꯕ ꯑꯍꯤꯡꯁꯤꯗ ꯅꯠꯇ꯭ꯔꯕꯗꯤ ꯃꯥ ꯕꯦꯔꯤ ꯊꯛꯅꯤꯡꯉꯥꯏ ꯃꯇꯝ ꯂꯩꯔꯝꯃꯔꯣꯏꯕ ꯃꯥ ꯅꯪꯗꯤ ꯕꯦꯔꯤꯗꯣ ꯑꯍꯤꯡꯁꯤꯗ ꯀꯥꯏꯗꯩ ꯂꯩꯔꯨꯔꯤꯕ ꯑꯗꯨꯕꯨꯔꯣ ꯑꯩꯅ ꯂꯝꯕꯤꯗ ꯄꯥꯏꯔꯒ ꯆꯠꯂꯤꯉꯩꯗ ꯌꯨ ꯉꯥꯎꯕ ꯅꯨꯄꯥ ꯑꯃ ꯆꯠꯂꯒ ꯂꯩꯔꯝꯃꯦ ꯃꯥꯒꯤ ꯃꯅꯥꯗ ꯕꯦꯔꯤ ꯃꯇꯦꯛ ꯑꯃ ꯆꯤꯜꯂꯒ ꯂꯩꯔꯝꯃꯦꯕ ꯑꯗꯨ ꯑꯣꯏꯅ ꯂꯧꯔꯒ ꯏꯄꯨ ꯕꯨꯠ ꯍꯅꯨꯕꯗ ꯄꯤꯊꯛꯑꯝꯃꯦ ꯐꯔꯦꯁꯦ ꯑꯗꯣ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛ ꯑꯁꯤꯒꯤ ꯃꯇꯥꯏ ꯏꯊꯪ ꯊꯪꯕꯗ ꯂꯩꯕ ꯌꯨꯝꯗꯣ ꯈꯪꯉꯤꯗꯅ ꯃꯗꯨꯗ ꯆꯠꯂꯒꯅꯦ ꯌꯨꯝꯗꯨꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯃꯗꯨꯅ ꯇꯨꯝꯕ ꯌꯥꯗꯗꯕ ꯃꯑꯣꯡꯗ ꯇꯝꯅꯔꯨꯆꯣꯀꯣ ꯃꯗꯨ ꯍꯦꯛ ꯇꯧꯔꯕꯗ ꯑꯩꯅꯅꯦ ꯅꯪꯒꯤ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯆꯤꯅꯤ ꯅꯝꯅ ꯇꯣꯠꯄ ꯄꯤꯖꯗꯣꯔꯤꯅꯤ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯍꯦꯛ ꯇꯧꯗ꯭ꯔꯕ ꯅꯪ ꯅꯅꯝꯗꯣ ꯇꯠꯄ ꯃꯈꯩ ꯑꯩꯅ ꯐꯨꯗꯧꯅꯤ ꯈꯪꯉꯨꯀꯣ ꯅꯪ ꯍꯣꯏ ꯑꯩ ꯆꯠꯂꯒꯦ ꯇꯝꯅꯧꯔꯒꯦ ꯑꯗꯨꯗꯤ ꯃꯗꯨꯒꯤ ꯊꯝꯕꯥꯜ ꯍꯥꯏꯕꯗꯨꯗ ꯇꯨꯝꯕ ꯆꯥꯕ ꯌꯥꯗꯗꯅ ꯉꯥꯎꯔꯒ ꯆꯠꯂꯕꯗꯤ ꯐꯗꯧꯅꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏꯗ ꯑꯩꯅ ꯑꯀꯥꯏ ꯑꯇꯣꯏ ꯄꯤꯕꯁꯦ ꯃꯥꯒꯤ ꯃꯁꯥꯗꯨꯗ ꯀꯔꯤꯁꯨ ꯍꯦꯛ ꯆꯪꯗꯕ꯭ꯔꯥ ꯀꯩꯅꯣ ꯀꯥꯟꯅꯕ ꯀꯔꯤꯁꯨ ꯎꯗꯦꯕ ꯑꯁꯨꯝꯅ ꯅꯨꯡꯇꯤꯒꯤ ꯄꯤꯁꯛꯅ ꯊꯝꯕꯥꯜ ꯍꯣꯏꯗ ꯐꯠꯇꯕ ꯄꯣꯠꯁꯦꯝ ꯂꯥꯏꯇꯤꯟ ꯐꯠꯇꯕ ꯀꯌꯥ ꯊꯥꯖꯤꯜꯂꯝꯃꯤ ꯊꯝꯕꯥꯜꯅ ꯉꯥꯎꯅ ꯐꯩꯅ ꯂꯩꯈ꯭ꯔꯕꯗ ꯊꯝꯕꯥꯜꯅ ꯇꯧꯔꯝꯕ ꯄꯨꯝꯅꯃꯛꯇꯨ ꯄꯤꯁꯛ ꯃꯥꯅ ꯇꯧꯕ ꯌꯥꯅꯕ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯊꯝꯕꯥꯜꯁꯨ ꯑꯔꯥꯏꯕ ꯑꯃꯥꯏꯕꯤ ꯑꯃꯗꯤ ꯅꯠꯇꯕꯅꯤꯅ ꯄꯤꯁꯛꯅ ꯇꯧꯔꯛꯂꯤꯕ ꯐꯠꯇ ꯃꯌꯥꯝꯗꯨ ꯊꯝꯕꯥꯜ ꯍꯣꯏꯒꯤ ꯏꯃꯨꯡꯗꯗꯤ ꯀꯩꯁꯨ ꯆꯪꯕ ꯉꯝꯂꯝꯗꯦ ꯑꯗꯨꯕꯨ ꯊꯝꯕꯥꯜꯗꯤ ꯅꯣꯡꯃꯇꯗꯤ ꯄꯤꯁꯛꯅ ꯇꯧꯔꯛꯂꯤꯕ ꯐꯠꯇꯕ ꯄꯨꯝꯕꯗꯨ ꯀꯔꯤꯁꯨ ꯍꯜꯂꯨꯕ ꯇꯧꯗꯦ ꯊꯝꯕꯥꯜ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯃꯥꯒꯤ ꯏꯃꯨꯡꯗꯨ ꯉꯥꯛꯊꯣꯛꯆꯗꯨꯅ ꯂꯩꯔꯝꯃꯤ ꯚꯨꯠ ꯑꯉꯥꯡꯗꯨ ꯊꯝꯕꯥꯜ ꯍꯣꯏ ꯇꯝꯅ ꯄꯥꯏꯔꯛꯇꯨꯅ ꯁꯨꯃꯥꯡ ꯑꯗꯨ ꯂꯦꯞꯂꯒ ꯂꯩ ꯆꯪꯁꯤꯟꯕ ꯍꯦꯛ ꯉꯝꯗꯦ ꯑꯁ ꯁꯤꯒꯤ ꯌꯨꯝꯁꯤꯗꯤ ꯆꯪꯁꯤꯟꯕ ꯌꯥꯝ ꯇꯜꯂꯤ ꯀꯃꯥꯏ ꯇꯧꯅꯤ ꯑꯩꯅ ꯑꯃꯨꯛ ꯍꯜꯂꯗꯤ ꯑꯕꯣꯛ ꯍꯅꯨꯕꯤꯅꯩꯕꯨ ꯑꯃꯨꯛ ꯐꯨꯈꯤꯕ ꯇꯥꯔꯦ ꯀꯃꯥꯏ ꯇꯧꯅꯤ ꯇꯧꯏꯁꯤꯗꯤ ꯊꯝꯕꯥꯜ ꯇꯨꯝꯂꯨꯔꯕꯁꯨ ꯁꯍꯨꯝ ꯑꯃꯗꯤ ꯐꯪꯕꯅ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯃꯥꯒꯤ ꯄꯤꯁꯛ ꯍꯥꯏꯁꯤꯒꯤ ꯑꯁꯤꯒꯤ ꯕꯨꯠꯁꯦ ꯑꯃꯨꯛ ꯊꯥꯔꯛ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ ꯃꯊꯧꯗꯤ ꯑꯣꯈꯥꯛ ꯂꯩꯇꯕ ꯖꯥꯠꯅꯤ ꯃꯥꯒꯤ ꯄꯤꯁꯛ ꯍꯥꯏꯕꯤꯁꯦ ꯃꯥꯅ ꯃꯥꯒꯤ ꯐꯠꯇꯕ ꯁꯦꯜ ꯂꯧꯊꯣꯛꯄ ꯑꯣꯏꯗ ꯄꯥꯗ ꯃꯌꯥꯝꯗꯣ ꯇꯧꯔꯨꯕꯗꯒꯤ ꯃꯥꯕꯨ ꯅꯦꯛꯄꯤꯗ꯭ꯔꯒ ꯑꯩꯉꯣꯟꯗ ꯑꯣꯏꯅꯒ ꯇꯥꯏꯅꯔꯛꯑꯗꯅꯒꯁꯨ ꯇꯧꯔꯤ ꯑꯩꯅ ꯃꯥꯡꯍꯟꯕꯁꯤ ꯃꯉꯥꯏꯅꯦ ꯃꯁꯥꯅ ꯇꯧꯔꯤꯕ ꯐꯠꯇꯕꯁꯤꯡꯗꯨꯗꯤ ꯈꯪꯖꯗꯦ ꯃꯥꯅ ꯇꯧꯔꯤꯕ ꯅꯪꯁꯨ ꯅꯪꯅ ꯉꯝꯅꯕ ꯑꯩꯕꯨ ꯃꯥꯡꯅꯕꯁꯤꯒ ꯑꯩꯗꯤ ꯀꯩꯗꯧꯅꯨꯡꯗ ꯅꯪꯒꯗꯤ ꯀꯞ ꯃꯥꯟꯅꯗꯧ ꯂꯩꯇꯦ ꯅꯪꯅ ꯐꯠꯇꯅꯕ ꯇꯧꯔꯦ ꯍꯥꯏꯗꯅ ꯑꯩꯅ ꯇꯧꯗꯧ ꯅꯠꯇꯦꯕ ꯍꯥꯏꯗꯨꯅ ꯀꯩꯁꯨ ꯈꯟꯗ ꯊꯝꯕꯥꯜꯗꯨ ꯇꯨꯝꯈꯤ ꯁꯣꯝꯗ ꯕꯨꯠ ꯑꯉꯥꯡꯗꯨ ꯊꯝꯕꯥꯜꯒꯤ ꯌꯨꯝꯗꯨꯗ ꯆꯪꯕ ꯉꯝꯗ꯭ꯔꯕꯗ ꯁꯤꯗꯤ ꯌꯨꯝꯁꯤꯗ ꯆꯪꯕ ꯇꯜꯂꯦꯗ ꯁꯤꯒꯤ ꯌꯨꯝꯁꯤꯗꯤ ꯑꯗꯨꯅ ꯊꯪꯅꯕꯒꯤ ꯁꯤꯗ ꯂꯩꯕ ꯌꯨꯝ ꯑꯃꯗ ꯑꯣꯏꯅ ꯍꯦꯛꯇ ꯇꯝꯅꯔꯨꯔꯒꯦ ꯀꯥꯟꯅꯗꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕ ꯀꯧꯕ ꯅꯨꯄꯥꯗꯤ ꯑꯣꯏꯔꯒ ꯅꯨꯄꯤꯗꯧꯅ ꯇꯧꯕ ꯃꯥꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯕꯨꯠ ꯑꯉꯥꯡ ꯑꯗꯨ ꯄꯥꯏꯔꯛꯂꯝꯃꯤ ꯀꯃꯥꯏꯅ ꯇꯝꯅꯅꯤ ꯁꯤꯗꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯇꯝꯅꯁꯤꯒꯦ ꯃꯁꯤꯗꯤ ꯀꯥꯟꯅꯗꯦ ꯑꯩꯒꯤ ꯀꯣꯛꯁꯤ ꯄꯨꯊꯣꯛꯑꯒ ꯐꯛꯂꯥꯡꯁꯤꯗ ꯊꯣꯝ ꯁꯥꯟꯅꯒꯦ ꯈꯪꯉꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯨꯠ ꯑꯉꯥꯡꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯐꯛꯂꯥꯡ ꯑꯗꯨꯗ ꯊꯣꯝ ꯁꯥꯟꯅꯩ ꯐꯛꯂꯥꯡꯗ ꯀꯔꯤꯅꯣ ꯑꯃꯅ ꯊꯣꯝꯂꯛꯄꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯊꯣꯏꯕ ꯃꯤꯀꯞ ꯐꯠ ꯊꯣꯛꯂꯛꯏ ꯀꯩꯅꯣ ꯃꯈꯣꯜꯁꯤꯗꯤ ꯍꯣꯏ ꯀꯩꯅꯣ ꯃꯈꯣꯜꯁꯤꯕꯨ ꯌꯥꯝ ꯍꯩꯅꯗꯤꯌꯦ ꯗꯣꯞ ꯗꯣꯞꯀ ꯂꯥꯎꯏ ꯃꯤ ꯑꯁ ꯌꯥꯝ ꯍꯩꯅꯗꯤꯌꯦ ꯁꯤꯗꯤ ꯏꯁꯥꯒꯁꯤ ꯀꯩꯅꯣꯝ ꯇꯧꯏ ꯋꯥꯅꯤ ꯍꯣꯏ ꯌꯥꯝ ꯀꯤꯖꯩꯌꯦ ꯃꯤ ꯑꯩꯕꯨ ꯃꯈꯣꯜꯗꯣ ꯁꯨꯝ ꯀꯤꯔꯛꯄꯗꯒꯤ ꯊꯣꯏꯕ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯃꯥ ꯃꯄꯥꯅ ꯇꯨꯝꯂꯤꯕ ꯀꯥꯗꯨ ꯇꯝꯅ ꯂꯥꯎꯔꯒ ꯆꯦꯟꯈꯤ ꯍꯣꯏ ꯑꯩ ꯁꯤꯔꯦ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯣ ꯏꯃꯥ ꯕꯥꯕꯥ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯣ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯨꯝꯂꯝꯕ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨ ꯈꯪꯅ ꯍꯧꯒꯠꯂꯛꯏ ꯇꯣꯃꯥꯜꯅ ꯍꯩ ꯀꯔꯤꯅꯣ ꯅꯄꯥ ꯊꯣꯔꯥꯏ ꯃꯆꯥ ꯀꯅꯥꯅꯣ ꯆꯥꯎꯕꯤꯅ ꯍꯣꯏ ꯈꯪꯉꯤꯍꯦ ꯀꯔꯤꯅꯣ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯍꯨꯔꯥꯟꯕ ꯆꯪꯉꯦ ꯍꯥꯏꯔꯤꯔꯥ ꯀꯅꯥꯅꯣ ꯑꯩꯒꯤ ꯅꯥꯀꯟꯁꯤꯗ ꯐꯝꯃꯤꯁꯤꯅ ꯏꯃꯥꯒꯤ ꯊꯣꯏꯕ ꯅꯪ ꯑꯣꯏꯔꯦ ꯇꯣꯃꯥꯜꯅ ꯀꯔꯤꯅꯣ ꯏꯄꯥꯒꯤ ꯊꯣꯏꯕ ꯅꯪꯅ ꯇꯨꯝꯃꯨꯒꯦꯗꯤ ꯍꯥꯏꯗꯗꯅ ꯀꯩꯗꯧꯔꯤꯅꯣ ꯁꯤꯗ ꯑꯣ ꯄꯥꯕꯥ ꯑꯩꯒꯤ ꯀꯥꯒꯤ ꯐꯛꯂꯥꯡꯗꯨꯗꯅꯦ ꯀꯔꯤꯅꯣ ꯄꯣꯠꯁꯛ ꯑꯃ ꯗꯨꯞ ꯗꯨꯞ ꯊꯝꯃꯛꯇꯅ ꯇꯧꯔꯛꯑꯦ ꯃꯤ ꯑꯗꯒꯤ ꯑꯩꯁꯨ ꯀꯤꯃꯟꯈꯤꯗꯅ ꯅꯣꯏꯒꯤ ꯀꯥꯁꯤ ꯆꯦꯜꯂꯛꯏ ꯑꯩ ꯀꯤꯕꯅ ꯂꯣꯏꯔꯦꯕ ꯑꯩꯅ ꯇꯝꯅꯕꯁꯤ ꯇꯥꯈ꯭ꯔ ꯃꯥꯜꯂꯦ ꯀꯤꯗꯅ ꯃꯣꯏꯒꯤ ꯏꯃꯨꯡ ꯀꯣꯏꯔꯥꯡ ꯂꯥꯡꯅꯔꯤ ꯁꯤꯔꯨꯔꯗꯤ ꯑꯩꯁꯨ ꯆꯠꯄ ꯌꯥꯔꯦ ꯑꯇꯣꯞꯄ ꯌꯨꯝ ꯑꯃꯗ ꯑꯃꯨꯛ ꯇꯝꯅꯔꯨꯈꯤꯒꯦ ꯏꯁ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇ꯭ꯔꯕꯁꯨ ꯀꯣꯛ ꯊꯣꯛꯂꯒ ꯀꯔꯤꯅꯣꯗꯅ ꯌꯦꯡꯉꯨꯁꯨ ꯌꯥꯗ꯭ꯔꯣ ꯍꯣꯏ ꯏꯃꯥ ꯏꯃꯨꯡꯗ ꯃꯈꯣꯜ ꯇꯥꯕꯗ ꯀꯤꯈ꯭ꯔꯕ ꯑꯩꯅ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯌꯦꯡꯉꯨꯔꯣ ꯀꯥꯏꯅ ꯑꯩꯕꯨ ꯀꯤꯃꯟꯅ ꯁꯤꯈꯤꯕꯗꯨꯔꯣ ꯄꯥꯕ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯍꯩ ꯇꯥꯅꯤꯡꯗꯦꯅꯦꯍꯦ ꯅꯨꯄꯥ ꯅꯠꯇꯗꯧꯅ ꯅꯪꯁꯤ ꯏꯄꯥ ꯌꯦꯡꯈꯤꯁꯦ ꯃꯈꯣꯜꯗꯤ ꯀꯩꯁꯨ ꯇꯥꯗꯦꯅꯦ ꯄꯥꯕꯥ ꯅꯪ ꯊꯣꯛꯈꯤꯅꯨꯀꯣ ꯑꯃꯨꯛ ꯅꯕꯨꯛ ꯑꯀꯪꯕꯗꯨꯗ ꯄꯤꯡꯉꯒ ꯂꯩꯔꯝꯅꯤꯀꯣ ꯇꯥꯆꯧꯁꯨ ꯌꯨꯝꯗ ꯂꯩꯇꯦ ꯑꯩ ꯊꯥꯡꯖꯤꯟꯕ ꯉꯝꯃꯣꯏꯀꯣ ꯍꯩ ꯇꯥꯅꯤꯡꯗꯦꯍꯦ ꯃꯁꯤꯅ ꯃꯔꯣꯜ ꯑꯃ ꯃꯈꯣꯏ ꯃꯄꯥ ꯃꯩ ꯑꯃꯗꯤ ꯄꯥꯏꯈꯨꯕꯨ ꯃꯄꯥꯜ ꯊꯣꯛꯄꯗꯣ ꯅꯠꯇ꯭ꯔꯕꯗꯤ ꯑꯃꯝꯕꯗꯨꯗ ꯎꯔꯣꯏꯑꯕ ꯃꯁꯤꯒꯤ ꯇꯤꯟꯀꯠꯅꯕꯤꯁꯤꯁꯨ ꯃꯋꯥꯁꯤꯅ ꯊꯣꯛꯈ꯭ꯔꯤꯁꯦ ꯈꯥꯎꯝꯒꯤꯗꯤ ꯍꯥꯏꯗꯦ
ꯑꯗꯨꯒ ꯊꯣꯛꯍꯟꯈꯤ ꯋꯥꯅꯤ ꯄꯥꯕ ꯅꯪꯕꯨ ꯊꯣꯛꯈꯤꯅꯣꯏꯅꯤ ꯑꯩ ꯇꯥꯅꯤꯡꯗꯦ ꯆꯠꯂꯣ ꯅꯪꯁꯨ ꯅꯪꯒꯤ ꯀꯥꯗ ꯇꯨꯝꯃꯨꯔꯣ ꯌꯥꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯅꯣꯡꯉꯥꯜꯂꯅꯤ ꯉꯝꯃꯔꯣꯏ ꯉꯁꯤꯗꯤ ꯑꯩ ꯁꯨꯝ ꯇꯨꯝꯃꯅꯤ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯄꯥꯔꯤ ꯑꯃꯗꯤ ꯊꯣꯝꯕ ꯑꯅꯤꯗꯨ ꯈꯨꯜꯒꯤ ꯈꯣꯡꯅꯥꯡ ꯑꯗꯨꯗ ꯂꯩꯁꯅꯥꯅ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯄꯗꯨ ꯉꯥꯏꯔꯤ ꯊꯣꯝꯕꯅ ꯊꯣꯛꯄꯨ ꯊꯣꯛꯂꯛꯀꯗ꯭ꯔꯣ ꯇꯧꯔꯤꯁꯤꯕꯣ ꯅꯪꯅ ꯉꯥꯏꯔꯤꯁꯤꯕꯣ ꯃꯁꯥꯗ ꯊꯣꯛꯂꯣꯏꯅ ꯍꯥꯏꯈꯤꯕꯁꯨ ꯂꯩꯇꯦ ꯊꯣꯛꯂꯛꯀꯅꯤ ꯀꯩꯅꯣ ꯁꯤꯒꯨꯝꯕ ꯃꯇꯝꯁꯤꯅꯤ ꯃꯣꯏꯅ ꯏꯁꯤꯡ ꯁꯣꯛꯄ ꯍꯦꯛ ꯅꯨꯡꯇꯤꯒꯤ ꯊꯣꯛꯂꯛꯄꯗꯣ ꯁꯣꯏꯗꯅ ꯊꯣꯛꯂꯛꯀꯅꯤ ꯑꯩ ꯈꯪꯉꯦꯕ ꯀꯣꯏꯐꯥꯎ ꯀꯣꯏꯅꯗ꯭ꯔꯤ ꯌꯥꯝꯅ ꯈꯪꯈꯤꯕꯩ ꯃꯑꯣꯡꯅꯤꯅꯦꯁꯦ ꯑꯩꯗꯤ ꯅꯪꯁꯦ ꯂꯩꯁꯅꯥꯅꯒ ꯁꯦꯝꯖꯤꯟꯕꯤꯈ꯭ꯔꯕ ꯌꯥꯝ ꯃꯥꯜꯂꯤꯀꯣ ꯅꯣꯡꯉꯥꯜꯂꯦ ꯂꯩꯁꯅꯥ ꯅꯨꯃꯤꯠ ꯇꯥꯔꯦ ꯂꯩꯁꯅꯥ ꯑꯗꯨꯝ ꯇꯧꯔ ꯂꯩꯕꯗꯨꯗ ꯈꯪꯗꯦ ꯏꯁꯨꯏꯊꯣ ꯑꯩ ꯂꯩꯁꯅꯥꯒ ꯐꯪꯗ꯭ꯔꯗꯤ ꯉꯥꯎꯔꯒ ꯆꯠꯇꯧ ꯃꯥꯜꯂꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯩꯅ ꯃꯥ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯁꯤꯔꯨꯔꯤꯁꯤ ꯇꯣꯠꯇꯣ ꯈꯤꯇꯪ ꯍꯥꯏꯔꯨ ꯌꯥꯝ ꯄꯣꯠꯇꯦ ꯅꯪꯅ ꯍꯦꯟꯅ ꯍꯦꯟꯖꯤꯜꯂꯛꯄꯗꯣ ꯍꯥꯏꯒꯨꯝꯗꯅ ꯂꯩꯁꯅꯥ ꯍꯣꯏꯒꯤ ꯃꯃꯥꯗꯣ ꯃꯥꯏꯕꯤꯅꯤ ꯍꯥꯏꯗꯅ ꯑꯗꯨꯅ ꯅꯪ ꯂꯩꯁꯅꯥꯅ ꯃꯍꯩꯒ ꯇꯧꯔꯒ ꯃꯉꯣꯟꯗ ꯉꯥꯎꯍꯜꯂꯕ꯭ꯔꯥ ꯀꯩꯅꯣ ꯑꯩꯗꯤ ꯌꯥꯝ ꯆꯤꯡꯅꯩ ꯏꯇꯥꯎ ꯑꯁ ꯇꯥꯅꯤꯡꯗꯦ ꯅꯪꯁꯤꯗꯤ ꯋꯥꯊꯤꯗꯣ ꯉꯥꯡꯅꯨꯈꯤ ꯊꯣꯛꯂꯛꯑꯦ ꯍꯥꯏꯅꯔꯤꯀꯥꯟꯗ ꯃꯁꯤꯒꯤ ꯑꯌꯤꯡꯕꯤꯁꯤꯁꯨ ꯑꯣꯈꯥꯛꯇꯤ ꯐꯖꯩ ꯑꯩꯗꯤ ꯑꯌꯤꯡꯕꯤꯁꯤꯗꯨ ꯄꯥꯝꯃꯛꯏ ꯇꯧꯔꯤꯁꯦ ꯊꯣꯝꯕ ꯍꯥꯏꯕ ꯌꯣꯡꯈꯣꯠ ꯃꯥꯟꯕ ꯀꯔꯤ ꯈꯨꯌꯦꯡ ꯆꯌꯦꯡꯅꯣ ꯅꯨꯄꯤ ꯌꯦꯡꯕꯕꯨ ꯑꯗꯨꯃꯥꯏ ꯌꯦꯡꯕ ꯍꯧꯅꯕ꯭ꯔꯣ ꯅꯃꯤꯠꯇꯣ ꯃꯈꯥꯗ ꯑꯣꯟꯊꯔꯧꯅꯤ ꯅꯪꯕ ꯇꯥꯔꯛꯇꯣꯔꯦꯕ ꯅꯃꯤꯠ ꯑꯇꯣꯡꯕꯗꯣ ꯇꯥꯔꯛꯇꯣꯔꯦ ꯃꯈꯥꯗ ꯍꯥꯏꯅꯔꯤꯉꯩ ꯂꯩꯁꯅꯥ ꯑꯃꯗꯤ ꯑꯌꯤꯡꯕꯤꯁꯨ ꯄꯥꯔꯤ ꯑꯃꯗꯤ ꯊꯣꯝꯕꯅ ꯂꯩꯔꯤꯕ ꯃꯄꯥꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯊꯣꯝꯕꯅ ꯑꯌꯤꯡꯕꯤ ꯂꯩꯁꯅꯥ ꯅꯣꯏꯕꯨ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯏꯔꯣ ꯉꯁꯤꯗꯤ ꯊꯦꯡꯉꯤꯗ ꯑꯌꯤꯡꯕꯤꯅ ꯍꯣꯏ ꯇꯥ ꯊꯣꯝꯕ ꯏꯇꯥ ꯂꯩꯁꯅꯥ ꯉꯥꯏꯔꯤꯉꯩꯗ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯇꯥ ꯊꯣꯝꯕ ꯍꯣꯏꯗꯤ ꯃꯐꯝꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ ꯑꯩꯈꯣꯏꯕꯨꯔꯣ ꯃꯤ ꯑꯃ ꯁꯨꯝ ꯊꯣꯛꯂꯛꯄ ꯉꯥꯏꯔꯝꯕꯅꯤꯗ ꯑꯣ ꯉꯥꯏꯍꯧꯔꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯏꯁꯤꯡ ꯁꯣꯛꯈꯤꯒꯦ ꯂꯩꯁꯅꯥ ꯄꯥꯔꯤꯗ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯝꯗꯨꯅ ꯑꯌꯤꯡꯕꯤ ꯃꯈꯣꯏ ꯑꯅꯤ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤ ꯏꯇꯥꯎ ꯅꯪ ꯉꯁꯤꯁꯨ ꯍꯥꯏꯕ ꯉꯝꯍꯧꯗ꯭ꯔꯦ ꯍꯣꯏ ꯏꯇꯥꯎ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯩꯅ ꯂꯩꯁꯅꯥ ꯍꯦꯛ ꯎꯕꯒ ꯑꯁꯥꯕ ꯃꯤꯇꯝꯒꯨꯝꯅ ꯋꯥ ꯑꯃ ꯐꯥꯎꯕ ꯆꯤꯟꯁꯤꯗꯒꯤ ꯊꯣꯛꯄ ꯉꯝꯗ꯭ꯔꯤꯁꯦ ꯏꯇꯥꯎ ꯅꯪ ꯑꯣꯏꯔꯔꯣꯏ ꯍꯥꯏꯔꯤꯕꯁꯤ ꯃꯇꯨꯡ ꯃꯅꯥꯎ ꯂꯩꯁꯅꯥ ꯂꯨꯝꯕꯒ ꯆꯠꯁꯦ ꯍꯥꯏꯔꯒꯅꯨꯀꯣ ꯍꯧꯔꯛꯀꯅꯨ ꯅꯔꯤꯜ ꯑꯗꯨ ꯌꯥꯎꯗꯕ ꯃꯇꯥꯡ ꯑꯗꯨꯗ ꯊꯣꯏꯕꯁꯨ ꯁꯅꯥꯕꯨꯜ ꯑꯃꯒ ꯊꯦꯛꯇꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ ꯀꯩꯅꯣ ꯇꯥ ꯄꯥꯔꯤ ꯍꯥꯏꯕ ꯅꯪꯒ ꯊꯣꯝꯕꯒꯅ ꯑꯁꯨꯛ ꯐꯖꯈ꯭ꯔꯕꯤ ꯑꯩꯁꯦ ꯑꯩ ꯂꯥꯛꯄꯁꯦ ꯍꯦꯛ ꯌꯦꯡꯈꯤꯗꯦ ꯍꯥꯏꯗꯗꯅ ꯀꯅꯥꯗꯅꯣ ꯅꯣꯏꯅ ꯃꯤꯠꯐꯝ ꯒꯣꯍꯣꯡꯗꯒ ꯌꯦꯡꯉꯤꯗꯨꯕꯣ ꯊꯣꯝꯕꯅ ꯆꯠꯊꯣꯛꯑꯦ ꯅꯪꯅ ꯀꯗꯣꯝꯗꯩꯅꯣ ꯑꯃꯨꯛ ꯈꯣꯏꯗꯧ ꯁꯧꯒꯠꯄꯅꯦ ꯅꯪꯉꯣꯟꯗ ꯂꯣꯏ ꯇꯥꯏꯅꯔꯛꯀꯅꯤꯀꯣ ꯁꯤ ꯑꯣꯏ ꯃꯥꯎ ꯈꯪꯉꯤ ꯆꯥꯕꯧ ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯃꯤꯉꯣꯟꯗ ꯑꯗꯨꯝ ꯅꯤꯠꯇ ꯂꯥꯎꯈꯠꯂꯛꯏꯗꯨꯕꯣ ꯅꯪꯒꯤꯗꯨꯒꯤ ꯅꯋꯣꯡꯗꯨꯅꯗꯤꯅꯦ ꯅꯇꯨꯒꯝꯇ ꯐꯪꯉꯣꯏꯍꯦ ꯏꯁ ꯅꯪ ꯈꯪꯕꯤꯔꯤꯅꯤꯅꯦ ꯍꯥ ꯌꯥꯝ ꯈꯪꯉꯤꯀꯣ ꯄꯥꯔꯤꯅ ꯌꯥꯔꯦꯁꯦ ꯅꯣꯏꯅꯤꯁꯨ ꯇꯨꯃꯤꯟ ꯂꯩꯌꯨ ꯊꯣꯏꯕ ꯅꯪꯕꯨ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯏꯔꯣ ꯍꯩ ꯄꯥꯔꯤ ꯍꯥꯏꯕ ꯎꯆꯤ ꯉꯧꯋꯥ ꯑꯩꯒꯤꯁꯦ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯇ꯭ꯔꯕꯗꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯁꯤꯗ ꯆꯔꯥ ꯋꯥꯟꯕ ꯂꯥꯛꯀꯗ꯭ꯔꯣ ꯀꯩꯅꯣ ꯈꯪꯗꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯑꯉꯥꯎꯕꯁꯤꯡꯁꯤꯗꯤ ꯍꯣꯏꯅꯦ ꯑꯩꯅ ꯁꯣꯏꯕ ꯍꯥꯏꯗꯣ ꯑꯣꯏꯔꯦ ꯑꯗꯨ ꯊꯣꯏꯕ ꯅꯪ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯨꯗꯅ ꯏꯁ ꯀꯔꯤ ꯃꯇꯦꯡꯅꯣ ꯑꯩꯅ ꯄꯥꯡꯗꯣꯏꯁꯤꯕꯣ ꯅꯣꯏ ꯂꯩꯔꯛꯀꯤ ꯂꯩꯁꯅꯥꯗꯣ ꯑꯗꯣ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯀꯨꯏꯔꯕꯅꯤ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯖꯔꯛꯏꯁꯦ ꯏꯁ ꯑꯩꯕꯨ ꯅꯪꯒꯤ ꯃꯤꯅꯥꯏꯔꯣ ꯉꯝꯃꯣꯏ ꯑꯩ ꯍꯥꯏꯕꯒ ꯐꯥꯒꯤ ꯅꯠꯇꯦ ꯊꯣꯏꯕ ꯅꯇꯥꯎꯒꯤ ꯃꯇꯦꯡꯁꯦ ꯑꯝꯇ ꯄꯥꯡꯕꯤꯌꯨꯕ ꯁꯤꯕꯨ ꯍꯦꯛ ꯄꯥꯡꯕꯤꯔꯕꯗꯤ ꯑꯩꯁꯨ ꯅꯪꯅ ꯍꯥꯏꯕ ꯂꯣꯏ ꯌꯥꯒꯦꯕ ꯊꯣꯝꯕꯁꯨ ꯃꯇꯥꯎꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯊꯣꯏꯕ ꯏꯇꯥꯎ ꯄꯥꯔꯤꯅ ꯍꯥꯏꯁꯦ ꯅꯪ ꯑꯃꯨꯛꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯗ ꯌꯥꯗꯕꯅꯤꯀோ ꯁꯤꯕꯨ ꯍꯦꯛ ꯅꯪꯅ ꯌꯥꯔꯕ ꯑꯩꯈꯣꯏꯁꯨ ꯅꯪꯅ ꯍꯥꯏꯔꯤꯈꯩ ꯂꯣꯏ ꯌꯥꯗꯣꯏꯅꯤ ꯊꯣꯏꯕ ꯉꯥꯏꯍꯥꯛ ꯈꯜꯂ ꯃꯇꯨꯡꯗ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯣꯏ ꯑꯅꯤ ꯑꯩꯒꯤ ꯀꯩꯊꯦꯜꯗꯒꯤ ꯑꯀꯤ ꯑꯃꯧꯒꯤ ꯄꯣꯠꯆꯩ ꯃꯌꯥꯝ ꯑꯃ ꯂꯩꯕꯤꯕ ꯇꯥꯕ ꯄꯥꯔꯤ ꯍꯔꯥꯎꯅ ꯍꯣꯏꯅꯦ ꯌꯥꯏꯅꯦ ꯏꯇꯥꯎꯅ ꯂꯩꯌꯨ ꯍꯥꯏꯕꯈꯩ ꯑꯩ ꯂꯣꯏ ꯂꯩꯒꯦ ꯆꯠꯊꯣꯛꯑꯦ ꯑꯩꯉꯣꯟꯗꯕꯨ ꯏꯇꯥꯎ ꯀꯥꯏꯅ ꯍꯩꯅꯈꯤꯗ꯭ꯔꯦ ꯑꯣꯟꯊꯣꯛꯅ ꯑꯗꯣ ꯑꯩꯅ ꯐꯅꯕ ꯇꯧꯔꯒꯦ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯕꯗꯨꯗꯤ ꯁꯣꯏꯕ ꯌꯥꯔꯣꯏꯀꯣ ꯍꯦꯛ ꯁꯣꯏꯕꯗ ꯅꯀꯣꯛ ꯑꯅꯤꯗꯨ ꯄꯥꯏꯔꯒꯅꯦ ꯏꯁꯤꯡꯅ ꯅꯝꯁꯤꯡꯗꯧꯅꯤ ꯍꯥꯏꯔꯝꯂꯒ ꯊꯣꯏꯕꯗꯨ ꯊꯦꯛ ꯇꯧꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯆꯠꯈꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯊꯝꯕꯥꯜꯗꯨ ꯃꯤꯒꯤ ꯊꯧ ꯑꯃ ꯇꯧꯔꯒ ꯍꯜꯂꯛꯄꯅꯤ ꯀꯩꯅꯥꯍꯟꯕꯤꯅ ꯍꯩꯃꯥ ꯊꯝꯕꯥꯜ ꯅꯪꯗꯤ ꯀꯗꯣꯝ ꯆꯠꯂꯨꯕꯅꯣ ꯏꯅꯦ ꯑꯩꯁꯤ ꯃꯤꯒꯤ ꯊꯧ ꯑꯃ ꯇꯧꯔꯒ ꯍꯜꯂꯛꯄꯅꯤ ꯏꯅꯦꯗꯤ ꯀꯗꯣꯝ ꯆꯠꯂꯨꯕꯅꯣ ꯑꯣ ꯏꯆꯥ ꯅꯨꯄꯤꯗꯣ ꯊꯥ ꯌꯥꯝ ꯁꯤꯜꯂꯤꯌꯦꯗꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯔꯤꯅꯣ ꯈꯔ ꯄꯨꯔꯒ ꯆꯠꯂꯨꯕꯅꯦ ꯏꯅꯦꯗꯤ ꯅꯨꯡꯉꯥꯏꯖꯔꯝꯅꯤꯗꯀꯣ ꯅꯆꯥꯅꯨꯄꯥꯁꯨ ꯅꯁꯨ ꯐꯪꯉꯦ ꯅꯆꯥꯅꯨꯄꯤꯁꯨ ꯑꯃꯨꯛ ꯐꯪꯗꯧꯔꯤ ꯈꯪꯗꯦ ꯏꯁꯣꯔꯅ ꯀꯔꯤꯕꯨ ꯇꯝꯕꯤꯔꯤꯕ ꯃꯣꯏꯅꯅꯦ ꯃꯆꯥ ꯃꯁꯨ ꯄꯣꯛꯇꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯈꯤꯕꯗꯨꯅꯦ ꯑꯩꯅ ꯄꯥꯝꯕꯗꯤ ꯑꯗꯣ ꯑꯇꯩ ꯂꯥꯏꯔꯤ ꯑꯩꯁꯤ ꯅꯣꯏꯗ
nga achauba amta puraga lakin tawribani nangi nanakta nang mamado nangna nungsit khaidokpibadagi masado onthokna kalle haujikti ine se onthokna nungaikre nangna nang mamabu ningthina layengbibagi ine karigi nganoda mamana masa kalle haibaduna namong bihin nungaijakre aduga ne thambal ichanupi ya ngang unabasisu nangna khara mayokna dawniko soiba yaroiko aidi haujikta hayori sini hoi hoi ini hoi gi bu tawda yairado nungaireda nangna yabirakpase na thausinbanina sangdi kaina hairakadra ini di pakhatlure ini hoi gi bu tawda yairo ado ini ayimu sakrage aise yum yauraga thangna bukhulda mu thau taw masa taw lairi warobi bayade ai kitang hanjaramagi koine ise o phare ngasai ngangnari mayamdo bisak loina tahoribani bisak magi khwaidagi asawbisi aduna thambalna migi thau tawba satlubasini bisak mana magi asoibadi khangjada man mabukjel sengdabagi mina mabu nekpiraktabane khangda thambal mana thongan mangangtane haina khalli is aina tarumba thabak thok namakase karangi ngakha mana ai yutsinun loine munkibani masibu aida ngauna phainaba haidana tiki ai but mayamdo magi mnakta thabani ado kari suyek taw udida tungai ngasi ai but kanadrabi singdo mathibong sakthakam ta tamoy asumna matam khraso hausinki nomugi namit amadi leisna amadi ayingbi mangoldu duk saminari madangaduda toibadu thek tawna lai karino thabak pharisibo leisabi moibagi koidra langda leigidi haidadana nabani swaida dukka sthana tawridubo leisnana haima tathoiba koireiro kakhalo phidasida phamusi oisi ado aina laisia leisna ibema nangi paw pureni aigi kai pawno haisibu tathoiba o karibu oirunige leirang satnabanina khoimu ilakpa haibasia masana tabanidana khoimu gi paw puraini aigi se asia haiduna thoiba leisna gi maphamda parina nungsi pami haina tamlami ayingbina aidi madugi wado ta parina ekhoi ta leisna da hairakani haibase nahana khangabani yadeba ta parigi mawngdo ekhoi ta se pamjaw maleba ta thoiba ai wafamdu yaba ngamoido ai taleb kai maramgi ha nangdi wafamsi yaba ngamoidoriba nate parigum manupadi ibema napun sidapok phangoi he subunom bahaira yam kali masak mataw haira haijin nan phajai nupa moibagi kariwati mangonda sung phiral marolam sariba adugi wana tida aidi maibigi masanapi hayeng migi mungdo aina mamoiba kashu pamoiba moina kaino manung tokhalisibo parina nang nungsiaraga kaino mamoiba pamda mung tawridu kari sanari ki bema ta thoiba asengmani na hairisi ayingbina asibu wanina taningdi tanangsu ta thoiba mana sitarun ta parida dalesna yari edna ko haikro astalli itanang sidi ta thoiba hairunu ko ai taleba migi mungna ai kisu pamoiba ta thoiba mirol thungda bisnai bu watarunu ko yari na haikro kedorake hoi de ai thokpa haikra gi yari namidangi matamni leisna chak thongi thambalna imagi leisna nangbo chak loirabro loigedore ma injangdi kari oina thongya ima irombaga kangomaga tawringa sidi phare duri chakto loisilo chana ma tawrasi ai si hayenganta ma tai kulda migi thong ma tawba sa tawri chak si saraga nganta ko thakrage hoima ai chak thirak na ma tawrage ai di kawi nang ta saudo mathang hapta da kati yum dalakpa yai haidana mamangi ta sau thoina ne ngasai hairambani pharida ekhoi ta so yum da lakani haibase ta sau ni yum da leita base yum si ihang bugam tawi mathang di nang ta saudo arapa maphamda thabak subuga amatta salalaron soida kari no tawba ya badum tawallage mana lakna lehi base imano sayam thi ahingi matamni ngasi su amuk bisak masa mamong na tumkiba ngairi mi pumna magtumkre khanglabada laisan nabagi mapot masay sing adu yangkok tahaptuna puthoraglammi sumang matola duda yangkok adu thamduna masinda lairon suan bahurei khangni ngasidi sigi asam mitamsida sai tingkangsin hekta masapu muloina tingkang mayam singasina ne tinjengem aduga masapu mudo chaina na khangba ngamalloyem ngasidi ai khudagi ma kanana kanba ngamri yengeba
ꯍꯥꯏꯅ ꯑꯃꯨꯛ ꯃꯆꯤꯟ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯂꯩꯔꯣꯟ ꯁꯣꯟꯒꯦ ꯇꯧꯔꯤꯉꯩ ꯃꯆꯥꯅꯨꯄꯥ ꯑꯃꯨꯖꯥꯎꯗꯣ ꯉꯁꯥꯏꯗꯒꯤ ꯃꯃꯥꯅ ꯇꯧꯔꯤꯕꯗ ꯌꯦꯡꯂꯤꯕꯅꯤ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯃꯥ ꯑꯍꯤꯡꯁꯤꯗ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯏꯃꯥꯗꯣ ꯑꯃꯨꯛ ꯉꯥꯎꯔꯕ ꯍꯣꯏ ꯏꯃꯥ ꯈꯪꯉꯦ ꯀꯅꯥꯅꯣ ꯍꯩ ꯏꯃꯥꯒꯤ ꯑꯃꯨꯖꯥꯎ ꯇꯪ ꯑꯣꯏꯔꯦ ꯑꯍꯤꯡꯁꯤꯗ ꯇꯨꯝꯃꯨꯒꯤꯅꯦ ꯍꯥꯏꯗꯗꯅ ꯀꯔꯤ ꯇꯧꯔꯤꯕꯒꯤ ꯅꯪꯅ ꯁ꯭ꯋꯥꯏꯗ ꯑꯗꯨꯒꯤ ꯋꯥꯍꯪꯗꯨꯅꯤ ꯏꯃꯥꯗ ꯑꯩꯅ ꯍꯪꯒꯦ ꯇꯧꯔꯤꯕꯁꯤ ꯅꯠꯇꯦ ꯀꯩꯅꯣ ꯏꯃꯥꯅ ꯇꯧꯔꯤꯗꯨꯕꯣ ꯄꯣꯠ ꯆꯩ ꯃꯌꯥꯝꯅꯤ ꯇꯧꯔꯤꯗꯨꯅ ꯑꯁ ꯌꯦꯡꯕꯗ ꯑꯗꯨꯝ ꯍꯩꯅꯈꯤꯗ꯭ꯔꯤ ꯑꯩꯔꯣ ꯍꯩ ꯑꯩꯒꯤꯁꯦ ꯃꯤꯒꯤ ꯊꯧ ꯇꯧꯔꯤꯕꯅꯤ 이몽 ꯆꯪꯈ꯭ꯔꯣ ꯌꯥꯔꯦ ꯃꯧ ꯇꯥꯈꯤꯕ ꯇꯥꯔꯦ ꯀꯔꯤ ꯀꯅꯥꯒꯤ ꯊꯧ ꯇꯧꯔꯤꯕ ꯑꯍꯤꯡꯁꯤꯗ 이만 ꯇꯧꯔꯤꯕꯗꯣ ꯑꯩꯁꯨ ꯂꯣꯏ ꯈꯪꯉꯤꯅꯤ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛꯁꯦ ꯑꯩꯅ ꯇꯧꯔꯅꯨꯅ ꯀꯌꯥ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ 이마ꯗ ꯍꯩ ꯅꯪꯅ ꯀꯔꯤ ꯈꯪꯗꯅ ꯉꯥꯡꯉꯤꯅꯣ ꯇꯞꯅ ꯉꯥꯡꯉꯨꯅꯦ ꯃꯤ ꯇꯥꯈꯤꯕ ꯇꯥꯔꯦ ꯃꯇꯥꯡ ꯑꯗꯨꯗ ꯊꯥꯔꯣ ꯏꯃꯨꯡꯗꯒꯤ ꯌꯥꯝ ꯁꯥꯎꯅ ꯅꯨꯄꯥ ꯑꯍꯤꯡꯁꯤꯗ ꯅꯣꯏꯅ ꯃꯥꯅ ꯆꯥꯗ꯭ꯋꯥꯏꯗꯨꯗ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥ ꯃꯤ ꯄꯨꯝꯅꯃꯛꯅ ꯇꯨꯝꯅ ꯍꯤꯞꯅꯔ ꯃꯇꯝꯁꯤꯗ ꯅꯥꯏꯗ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯕꯅꯤꯗ 이마ꯒꯤ ꯑꯃꯨꯖꯥꯎ ꯅꯪꯒꯤ ꯅꯨꯄꯤ ꯆꯔꯣꯏ ꯃꯥꯟꯕꯤꯁꯦ 이몽ꯗ ꯌꯥꯝꯅ ꯄꯨꯁꯤꯟꯈ꯭ꯔꯣ ꯂꯩꯀꯥꯏꯒꯤ ꯃꯤ ꯇꯥꯟꯅꯕ ꯇꯥꯔꯦ ꯃꯤ ꯆꯪꯈ꯭ꯔꯣ ꯆꯠꯂꯣ 이만 ꯇꯧꯔꯤꯕꯗꯣ ꯍꯦꯃꯟꯈ꯭ꯔꯦ ꯑꯗꯨꯅ ꯃꯤꯁꯨ ꯃꯁꯥꯅ ꯁꯥꯎꯔꯛꯄ ꯇꯥꯕꯅꯤꯅꯦ ꯏꯃꯥ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯀꯥꯏꯗ ꯂꯪꯊꯣꯛꯈ꯭ꯔꯣ ꯑꯗꯨꯒ ꯏꯃꯨꯡ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯃꯤ ꯀꯔꯤ ꯑꯩꯕꯨ ꯆꯔꯣꯏ ꯃꯥꯟꯕꯤ ꯀꯥꯏꯅ ꯑꯗꯨꯗꯤ ꯅꯪ ꯅꯨꯡꯉꯥꯏꯅꯤꯕ ꯉꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯣ ꯁꯨꯃꯥꯡ ꯇꯝꯅ ꯂꯥꯛꯏ ꯑꯗꯨꯒ ꯌꯥꯡꯀꯣꯛꯇ ꯌꯥꯎꯔꯤꯕ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯄꯣꯠꯂꯝ ꯆꯩꯔꯝ ꯃꯌꯥꯝꯗꯣ ꯂꯥꯛꯇꯅ ꯍꯦꯛꯇ ꯍꯨꯟꯗꯣꯛꯈꯤ ꯇꯁ ꯀꯝꯗꯧꯏ ꯀꯥꯎꯈꯥꯏꯒꯦ ꯑꯁꯤꯗ ꯀꯥꯎꯈꯥꯏꯒꯦ ꯌꯥꯡꯀꯣꯛꯁꯤꯁꯨ ꯊꯨꯗꯦꯛꯀꯦꯕ ꯑꯁꯤꯅ ꯐꯔꯕꯅꯤ ꯍꯥꯏ ꯃꯧ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯍꯥ ꯄꯣꯠ ꯆꯩꯒꯁꯤ ꯂꯣꯏꯅ ꯀꯥꯎꯈꯥꯏꯗꯅ ꯅꯪ ꯅꯈꯣꯡꯗꯣ ꯊꯨꯗꯦꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯉꯝꯅꯤ ꯍꯥꯏꯗꯤ ꯊꯨꯗꯦꯛꯎꯕ ꯍꯧꯖꯤꯛ ꯅꯪꯗꯨꯝꯅꯦ ꯅꯥꯈꯧꯔꯤ ꯆꯔꯝꯗꯣ ꯃꯦꯠꯂꯒ ꯍꯥꯠꯄ ꯉꯝꯕ ꯊꯔꯣꯅꯤ ꯍꯥꯏꯕꯁꯦ ꯈꯪꯖꯤꯟꯕ ꯐꯩ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛꯁꯦ ꯇꯧꯔꯅꯨꯅ ꯍꯟꯖꯤꯟ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯃꯃꯥꯡꯗ ꯃꯗꯣ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ ꯅꯪꯅ ꯑꯩ ꯄꯥꯟꯅꯕꯒꯤ ꯀꯔꯤ ꯅꯇꯤꯛ ꯂꯩꯒꯦ ꯍꯥ ꯃꯩꯁꯨꯠ ꯃꯅꯝ ꯅꯝꯕꯤ ꯍꯅꯨꯕꯤ ꯅꯪꯅ ꯁꯤꯒꯨꯝꯕ ꯐꯠꯇꯕꯁꯤ ꯇꯧꯔꯕꯗꯤ ꯂꯩꯀꯥꯏꯅ ꯑꯩꯈꯣꯏꯁꯦ ꯀꯔꯤꯅꯦꯅ ꯍꯥꯏꯅꯗꯧꯔꯤꯒꯦ ꯌꯥꯔꯦ ꯅꯨꯄꯤ ꯑꯍꯤꯡꯁꯤꯗꯅꯦ ꯃꯤꯅ ꯇꯥꯔꯒ ꯐꯖꯕ ꯊꯕꯛ ꯅꯠꯇꯦ ꯏꯃꯨꯡ ꯆꯪꯁꯤ ꯂꯥꯛꯑꯣ ꯏꯃꯥ ꯅꯪꯁꯨ ꯆꯪꯉꯣ ꯐꯅꯗꯤ ꯑꯍꯜ ꯑꯣꯏꯔꯦ ꯍꯥꯏꯕꯕꯨ ꯋꯥꯈꯜꯗꯤ ꯋꯥꯛ ꯇꯥꯗꯦ ꯁꯤꯕꯨ ꯂꯩꯀꯥꯏ ꯃꯤꯅ ꯈꯪꯂꯒ ꯑꯩꯈꯣꯏꯁꯦ ꯀꯩꯅꯦꯅ ꯍꯥꯏꯅꯈꯤꯗꯣꯏꯅꯣ ꯍꯅꯨꯕꯤ ꯏꯃꯨꯡꯗ ꯆꯪꯗꯣꯏꯔꯗꯤ ꯀꯣꯛ ꯆꯪꯉꯛꯄ ꯀꯩꯗꯧꯒꯦ ꯃꯄꯥꯟꯗ ꯂꯦꯞꯄꯒ ꯑꯗꯨꯝ ꯂꯩꯔꯒꯦ ꯍꯥꯏꯔꯕ ꯊꯣꯡꯁꯤ ꯂꯣꯟꯁꯤꯜꯂꯒꯦ ꯃꯁꯤ ꯑꯩꯅ ꯉꯁꯤ ꯁꯥꯎꯔꯛꯇꯅꯅꯦ ꯃꯥ ꯑꯗꯨꯝ ꯁꯣꯔ ꯊꯠꯂꯒ ꯍꯥꯠꯅꯤꯁꯦ ꯏꯃꯧꯒ ꯑꯣꯏꯔꯝꯗ꯭ꯔꯕꯗꯤ ꯅꯪ ꯈꯪꯗꯧꯅꯤꯀꯣ ꯅꯪ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯅꯥꯔꯩꯒꯤ ꯁꯤꯡꯖꯨ ꯄꯣꯠꯐꯝꯗꯅꯤ ꯅꯨꯡꯁꯤꯔꯩꯅ ꯏꯅꯦ ꯁꯅꯥꯔꯩ ꯅꯪꯕꯨꯅꯦ ꯉꯔꯥꯡꯗꯤ ꯑꯩꯈꯣꯏ ꯅꯥꯀꯜꯒꯤ ꯏꯅꯦ ꯄꯤꯁꯛꯍꯣꯏꯗ ꯀꯨꯝꯍꯩ ꯑꯣꯏꯈ꯭ꯔꯦ ꯋꯥꯅꯤ ꯀꯔꯤ ꯀꯨꯝꯍꯩꯅꯣ ꯇꯝꯃꯨ ꯇꯥꯁꯤꯅꯦ ꯅꯨꯡꯁꯤꯔꯩ ꯅꯪꯕꯣ ꯑꯣ ꯑꯗꯨꯕꯨꯔꯣ ꯏꯅꯦ ꯄꯤꯁꯛꯇꯣ ꯉꯔꯥꯡ ꯑꯊꯦꯡꯕꯗ ꯂꯥꯏ ꯁꯥꯟꯅꯔꯝꯃꯦ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯆꯥ ꯃꯃꯧꯅ ꯐꯥꯗꯅ ꯃꯨꯛꯇꯣꯏꯕ ꯁꯥꯟꯅꯈ꯭ꯔꯦ ꯋꯥꯅꯤ ꯑꯩꯅ ꯈꯜꯂꯤꯅꯤ ꯍꯟꯗꯛ ꯃꯔꯛꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛꯁꯦ ꯅꯨꯃꯤꯗꯥꯡ ꯊꯦꯡꯂ ꯃꯇꯝꯗ ꯀꯔꯤꯅꯣ ꯃꯑꯣꯡ ꯑꯃ ꯇꯧꯋꯦꯅ ꯈꯜꯂꯦꯕ ꯑꯗꯨꯗꯤ ꯏꯅꯦ ꯄꯤꯁꯛꯅ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯑꯣꯏꯔꯦ ꯃꯃꯧ ꯅꯨꯄꯤꯗꯨꯅꯅꯦ ꯌꯥꯡꯀꯣꯛꯀꯗꯣ ꯀꯥꯎꯈꯥꯏꯗꯅꯅꯦ ꯐꯨꯕꯤꯒꯦ ꯇꯧꯏ ꯏꯅꯦ ꯄꯤꯁꯛꯇꯣ ꯃꯣꯏꯒꯤ ꯃꯇꯧꯗꯣ ꯑꯍꯤꯡꯗꯨꯗ ꯇꯨꯃꯤꯟꯅ ꯌꯦꯡꯕꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯔꯦ ꯑꯩꯗꯤ ꯑꯗꯨꯝꯅ ꯃꯆꯥ ꯃꯧꯅ ꯇꯧꯔꯤꯕꯗꯣ ꯃꯇꯤꯛ ꯍꯦꯛ ꯆꯥꯏꯗ ꯏꯃꯨꯡꯗꯨꯒꯤ ꯑꯍꯜ ꯂꯃꯟꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯤ ꯍꯥꯏꯗꯅ ꯃꯆꯥ ꯃꯁꯨ ꯑꯣꯏꯕ ꯃꯣꯏꯅ ꯇꯨꯃꯤꯟꯅ ꯈꯪꯁꯤꯟꯅ ꯎꯁꯤꯟꯅꯗ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯕꯗꯣ ꯐꯩ ꯁꯨꯃꯥꯏꯅ ꯏꯅꯦ ꯄꯤꯁꯛꯅ ꯇꯧꯔꯤꯕꯁꯦ ꯈꯔꯗꯤ ꯀꯨꯏꯔ ꯃꯥꯜꯂꯦ ꯅꯨꯃꯤꯗꯥꯡ ꯑꯩꯈꯣꯏꯅ ꯃꯄꯥꯟ ꯊꯣꯛꯄꯗ ꯃꯥꯁꯨ ꯃꯄꯥꯅ ꯍꯦꯛ ꯂꯩꯔꯝꯃꯤ ꯑꯩꯈꯣꯏꯗꯤ ꯁꯤꯒꯨꯝꯕ ꯊꯣꯏꯅ ꯐꯠꯇꯕꯗꯤ ꯈꯜꯂꯨꯗꯕꯅꯤ ꯏꯅꯦ ꯄꯤꯁꯛ ꯍꯥꯏꯁꯦ ꯃꯕꯨꯛꯆꯦꯜꯗꯤ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯐꯠꯇꯕꯅꯤ ꯃꯥꯅ ꯃꯤꯒꯤ ꯊꯧ ꯇꯧꯕ ꯆꯠꯂꯝꯕꯗꯣ ꯁꯤꯗ ꯈꯛꯇꯅꯤ ꯃꯥꯅ ꯈꯜꯂꯤꯕ ꯃꯤꯗꯨ ꯐꯅꯕ ꯂꯥꯌꯦꯡꯕꯤꯕꯒꯤ ꯃꯍꯨꯠꯇ ꯃꯥꯅ ꯑꯣꯏꯗ ꯄꯥꯗ ꯃꯌꯥꯝ ꯍꯥꯏꯖꯤꯟꯗꯅ ꯃꯤꯒꯤ ꯏꯃꯨꯡꯗꯒꯤ ꯁꯦꯜ ꯀꯣꯛꯊꯣꯡ ꯑꯃ ꯂꯧꯊꯣꯛꯄꯤꯗꯅ ꯔꯥꯁꯤꯅ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯕꯒꯤꯅꯦ ꯍꯧꯖꯤꯛꯇꯤ ꯃꯥꯕꯨ ꯀꯅꯥꯅꯁꯨ ꯃꯉꯣꯟꯗ ꯍꯥꯟꯅ ꯌꯦꯡꯕꯤꯗ꯭ꯔꯤꯕꯁꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯊꯣꯏꯕ ꯑꯃꯗꯤ ꯑꯌꯤꯡꯕꯤꯅ ꯁꯤꯟꯗꯨꯅ ꯄꯥꯔꯤ ꯑꯃꯗꯤ ꯂꯩꯁꯅꯥ ꯑꯅꯤꯗꯨ ꯎꯅꯍꯜꯂꯝꯃꯤ ꯂꯩꯁꯅꯥ ꯅꯪꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯐꯝꯕꯁꯤꯕꯨ ꯍꯩꯅꯗ꯭ꯔꯕꯣ ꯑꯁꯨꯝꯇ ꯉꯥꯡꯗꯦ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟ ꯐꯝ ꯂꯩꯗꯨꯕꯣ ꯍꯩꯅꯗꯕꯒꯤ ꯅꯠꯇꯦꯗ ꯇꯥ ꯄꯥꯔꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯕꯒꯤꯅꯤ ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯌꯥꯔꯝ ꯅꯠꯇ꯭ꯔꯣ ꯅꯪ ꯌꯥꯗꯦ ꯀꯥꯏꯅ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯀꯣ ꯂꯩꯁꯅꯥ ꯃꯕꯨꯛꯅꯤꯡꯗꯗꯤ ꯄꯥꯔꯤꯕꯨ ꯍꯥꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯈ꯭ꯔꯕꯅꯤ ꯀꯩꯗꯧꯔꯒꯦ ꯂꯩꯁꯅꯥ ꯑꯩꯅ ꯍꯪꯉꯤꯁꯤ ꯈꯨꯝꯃꯨ ꯇꯥ ꯄꯥꯔꯤ ꯑꯩ ꯆꯠꯂꯒꯦ ꯏꯃꯥꯅ ꯑꯩꯕꯨ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯔꯝꯕꯅꯤ ꯀꯩꯅꯣ ꯉꯥꯏꯈꯣ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯋꯥꯔꯤ ꯁꯥꯟꯅꯗꯕ ꯌꯥꯝ ꯋꯥꯠꯂꯤꯀꯣ ꯁꯣꯝꯗꯅ ꯉꯁꯥꯏꯗꯒꯤ ꯊꯣꯏꯕ ꯑꯃꯗꯤ ꯑꯌꯤꯡꯕꯤ ꯄꯥꯔꯤ ꯑꯃꯗꯤ ꯂꯩꯁꯅꯥꯅ ꯎꯅꯔꯤꯕꯗꯨ ꯉꯥꯏꯔꯤ ꯇꯥ ꯊꯣꯏꯕ ꯑꯩꯈꯣꯏꯒꯤ ꯇꯥ ꯂꯩꯁꯅꯥꯁꯦ
ꯑꯩꯈꯣꯏꯒꯤ ꯃꯥꯡꯗꯗꯤ ꯌꯥꯅꯤꯡꯗꯕꯒ ꯁꯥꯗꯅ ꯑꯗꯨꯒ ꯉꯁꯥꯏꯗꯒꯤ ꯀꯔꯤ ꯋꯥꯔꯤꯕꯨ ꯁꯥꯟꯅꯔꯤꯕꯅꯣ ꯈꯪꯗꯦ ꯀꯨꯏꯃꯟꯈ꯭ꯔꯦ ꯋꯥꯅꯤ ꯃꯣꯏꯒꯤꯁꯦ ꯑꯩꯕꯨ ꯆꯠꯂꯒ ꯆꯤꯡꯊꯣꯛꯁꯤꯔ ꯈꯪꯗꯦ ꯇꯥꯅꯤꯡꯗꯦꯍꯦ ꯅꯪ ꯑꯃ ꯃꯤꯅ ꯃꯋꯥ ꯎꯅꯔꯤꯉꯩꯁꯤꯗ ꯑꯃꯨꯛ ꯆꯌꯦꯠ ꯂꯥꯏ ꯁꯥꯎꯔꯅꯨ ꯈꯤꯠ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯃꯥꯒꯤ ꯂꯩꯁꯅꯥ ꯍꯥꯏꯕꯤꯁꯦ ꯅꯨꯄꯥꯗꯤ ꯀꯣꯏꯅꯤꯡꯗꯕꯒꯁꯨ ꯁꯥꯔꯤ ꯇꯣꯛꯅꯤꯡꯗ꯭ꯔꯥ ꯑꯗꯨꯅꯦ ꯑꯩꯗꯤ ꯃꯣꯏ ꯉꯥꯏꯕꯗꯅꯦ ꯈ꯭ꯋꯥꯡꯒꯁꯦ ꯂꯣꯏ ꯇꯦꯛꯇꯧꯔꯦ ꯀꯨꯏꯃꯟꯈ꯭ꯔꯦ ꯍꯥꯏꯕ ꯐꯝꯕ ꯋꯥꯔꯦ 이비에만 낭수 찐다나 레스나가 빠리가 해 아두가 ngasaidaki namittunadi magi thombaisida aduk yeng leido ai loi khangmajani is ai kaisu yengni ko mi yeidi mangode yengbas natana o khangjari bema na thamoi tu kari khanba haibado ai loi na khangmajani ko as ta thoiba nangsidi mina taraga ibo kainina khanadoino o aduni dana adumaina na thamoi do siengu haiba makha tabde itoragi kumai yeng paregi yumdani tathona ibungo nang hanbi hale ko imadi nang yumda hala oidraidana nungsa thiruredana kainoima nasabu yumda langtrabdi kaidi leidorigi imadi isasia maibi mama masa duna phakhrabraidana nungsa thirurenia ma oso yam ngangdu ko yam taning dem mana ngangi to taningoi nang taningoi ba nang na taningoi haibsia ai khangabani ꯑꯃꯥꯏꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤꯗꯨꯅ ꯍꯥꯏꯔꯕꯗꯤ ꯏꯆꯥ ꯇꯥꯅꯤꯡꯉꯦꯕ ꯀꯩꯅꯣꯕ ꯍꯦꯛ ꯇꯧꯔꯒ ꯃꯥꯏꯕꯤ ꯃꯆꯥꯅꯨꯄꯤ ꯃꯥꯏꯕꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯀꯩꯗꯧꯔꯒꯦ ꯑꯣ ꯂꯥꯏ ꯇꯤꯟꯒ ꯁꯝꯅꯕ ꯏꯃꯨꯡꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯑꯩꯒꯤ ꯃꯧꯑꯣꯏꯕ ꯄꯥꯝꯗꯦꯅꯦ ꯈꯪꯂꯕ꯭ꯔꯥ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯩꯗꯤ ꯂꯩꯁꯅꯥꯕꯨ ꯊꯃꯣꯏꯁꯦꯡ ꯅꯨꯡꯁꯤꯈ꯭ꯔꯦ ꯃꯥ ꯅꯠꯇꯕ ꯀꯅꯥ ꯑꯃ ꯑꯩ ꯑꯃꯨꯛ ꯈꯛꯇ ꯌꯦꯡꯒꯦ ꯈꯟꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯁꯣꯝꯗ ꯅꯨꯄꯤ ꯁꯛ ꯑꯗꯣ ꯑꯍꯜꯒ ꯑꯣꯏꯁꯤꯜꯂꯛꯄꯒ ꯃꯥꯅ ꯃꯤꯒꯤ ꯐꯠꯇꯕ ꯇꯧꯔꯨꯕ ꯃꯌꯥꯝꯗꯨꯅ ꯃꯁꯥꯗ ꯆꯩꯊꯦꯡ ꯐꯪꯕꯁꯨꯝ ꯇꯞꯅ ꯇꯞꯅ ꯍꯧꯔꯛꯂꯝꯃꯤ ꯉꯁꯤꯗꯤ ꯑꯩꯕꯨ ꯏꯆꯥ ꯏꯃꯧ ꯇꯨꯝꯈꯤꯕ ꯉꯥꯏꯔꯒ ꯇꯨꯃꯤꯟꯅ ꯂꯥꯏ ꯁꯥꯟꯅꯁꯤꯔꯅꯦ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯃꯇꯝꯁꯨ ꯌꯧꯔꯛꯂꯅꯤ ꯇꯧꯔꯤꯁꯦ ꯍꯟꯗꯛ ꯃꯔꯛꯇꯤ ꯑꯩꯅ ꯏꯁꯥꯒ ꯈꯔ ꯉꯝꯗꯕ ꯁꯤꯟꯅꯔ ꯀꯔꯤꯅꯣ ꯃꯪꯍꯥꯡꯒꯁꯤꯅ ꯃꯔꯣꯜ ꯑꯃ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯑꯩꯒꯤ ꯁꯛꯐꯝ ꯀꯥꯏꯔꯕ ꯚꯨꯠ ꯃꯌꯥꯝꯗꯨꯅ ꯃꯥꯡꯁꯤꯗ ꯑꯃꯨꯛ ꯇꯣꯏꯕ ꯐꯤꯕꯝ ꯀꯥꯏꯅ ꯎꯔꯤꯕ ꯏꯆꯥ ꯅꯨꯄꯥꯅ ꯌꯥꯗꯗꯅ ꯂꯥꯏ ꯁꯥꯟꯅꯕꯗꯨꯁꯨ ꯐꯅꯗꯤ ꯀꯨꯏꯔꯁꯤ ꯇꯣꯛꯈꯤꯕ ꯅꯨꯄꯥ ꯅꯣꯏ ꯅꯃꯥꯁꯦ ꯑꯍꯤꯡꯁꯤꯗꯕꯨ ꯃꯨꯔꯨꯝ ꯁꯣꯟꯕ ꯍꯧꯔꯤ ꯃꯁꯤ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯃꯄꯥꯟꯗꯒ ꯊꯣꯛꯑꯒ ꯃꯥꯒꯤ ꯍꯧꯅꯕꯤꯗꯣ ꯑꯃꯨꯛ ꯇꯧꯔꯝꯅꯤꯀꯣ ꯃꯄꯥꯟ ꯊꯣꯛꯈꯤꯕ ꯀꯩꯁꯨ ꯉꯝꯃꯔꯣꯏꯗ ꯑꯩꯅ ꯊꯣꯡꯁꯤꯁꯨ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯝꯂꯕꯅꯤ ꯏꯃꯥꯅ ꯀꯩꯁꯨ ꯍꯥꯡꯗꯣꯛꯄ ꯉꯝꯃꯔꯣꯏ ꯃꯄꯥꯟ ꯊꯣꯛꯄ ꯐꯪꯗ꯭ꯔꯦ ꯍꯥꯏꯗꯅ 이몽도 이나 마기 혼나비도 떠오름자니 아두디 떠오르게 그대로게 능수 에이디 너희나 마세 양아이나디 아이시니까 노모이나 손은 놈이다디 이방도 꼭 짜자기자니 야리 능수 tumnabto thiên matamse matam khragi matung paringa sidi leisnamu selaklami nongaladuna leikagi maukrana leisnamu lauruduna parigi yumda puraklami adubu parigi mama tathoti leisnagi mamado amaibi oi haiduna leisnabu mamo oiba pamdabana tathot masana mana pamdaba imungi nupi pore haiduna isau yamna langi thabaleina indon namogi horen thinban sena namba sanaba phizo leida oirabadi kaikeldo ayoi te satlurage tathona karigi phizo leidorige ha kanadagi no areiba mokok selanu indon adubu mina nungai gadranya karigi nungai ba nungai tabano ai khangde aina haibado adudum taw leikagi mau yengba lakpa ahal dupi amana tathot nangi na mau sidi masaku thona phajakreda yengbada ing hik lawi wani sitobia masak phajai na karibu tawrudoino aidi su pamde haibasi pamde ba I pamde ba karigino ne namo su phajabi sibu nangna pamde haribu tathot ho mama do amai bi karino haisibo amai bi gi masan bi oire talle do thokna adudi masu hayewai mai bi mu oiraktanane isitobi aduni aina khalisisu aidi othona pamjagidri mai bi haiba sasi sidane aina khoidausi saugati ado nasanu pa na pami haidina puraklabanina karini upai lei tathoni bema narai bukta tamlamlabani khando isitobi nangbunya isanu pa do haujiktagi nupi sida sumkhrabani mi mama aina haiba waga amata tabazat nate mahai tawni sase nana mada phari khangdreda tathot ise su kari haidoino nupi masase thoina phattabadi mandeda yam ingtapna uyi khangni eduga ingtapira sinnaira adu ise su horen thinbado khra chatlusiko chattabaga yaroiko asumna
ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯁꯅꯥꯕꯨ ꯃꯌꯨꯝꯗ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯇꯥꯊꯣꯠ ꯆꯠꯅꯤꯡꯗ ꯎꯄꯥꯏ ꯂꯩꯇ ꯃꯃꯧꯕꯨ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯊꯝꯕꯥꯜꯁꯨ ꯂꯥꯛꯂꯤꯕ ꯃꯌꯥꯝꯗꯨ ꯍꯔꯥꯎ ꯇꯧꯔꯝꯃꯤ꯫ ꯃꯌꯥꯝ ꯁꯣꯝꯗ ꯆꯪꯕꯤꯔꯛꯑꯣ, ꯑꯉꯥꯡꯁꯤꯡꯅ ꯆꯥꯅꯕ ꯂꯥꯡꯈꯤꯕꯅꯤ, ꯄꯨꯊꯣꯛꯍꯜꯂꯛꯑꯒꯦ꯫ ꯇꯥꯊꯣꯠꯇꯤ ꯆꯥꯕꯒ ꯆꯪꯗꯦ, ꯌꯨꯝꯗꯨ ꯏꯀꯣꯏ ꯀꯣꯏꯅ ꯌꯥꯝ ꯍꯩꯅꯗꯕ ꯃꯑꯣꯡꯗ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯇꯣꯝꯕꯤꯗ ꯍꯥꯏꯔꯛꯏ, ꯏꯆꯦ ꯇꯣꯝꯕꯤ, ꯑꯩꯗꯤ ꯍꯩꯅꯗꯕꯅ ꯂꯣꯏꯔꯦ ꯑꯃꯨꯛꯇꯣꯏꯕ, ꯌꯨꯝꯁꯤꯗꯒ ꯀꯨꯏꯅ ꯂꯩꯕ ꯍꯧꯅꯗꯦ, ꯆꯠꯅꯕ ꯇꯧꯁꯦꯃꯤ꯫ ꯍꯣꯏꯅꯦ ꯇꯥꯊꯣꯠ, ꯂꯥꯏ ꯇꯤꯟꯒꯤ ꯄꯣꯠꯆꯩꯒꯁꯨ ꯌꯥꯝ ꯂꯩꯔꯤꯅꯦ ꯇꯧꯔꯤꯁꯦ, ꯍꯦꯛ ꯌꯦꯡꯕꯗ ꯇꯨ ꯆꯨꯡꯕ ꯉꯥꯛꯇ꯫ ꯑꯗꯨꯗꯤ ꯏꯆꯦ, ꯆꯠꯅꯕ ꯇꯧꯔꯁꯤ, ꯑꯩ ꯌꯥꯝ ꯍꯩꯅꯗ꯭ꯔꯤꯕ ꯏꯁꯥꯁꯦ꯫ ꯊꯝꯕꯥꯜꯁꯨ ꯇꯥꯊꯣꯠ ꯍꯣꯏꯒꯤ ꯃꯇꯧꯗ ꯋꯥꯈꯜ ꯇꯥꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯌꯥꯝ ꯑꯗꯨ ꯍꯟꯅꯈ꯭ꯔ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯤꯗ ꯇꯞꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥꯗꯤ ꯅꯪꯕꯨ ꯌꯨꯝ ꯑꯗꯨ ꯂꯩꯕꯗ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯕ ꯀꯌꯥ ꯊꯥꯖꯗꯦ꯫ ꯅꯪꯒꯤ ꯅꯅꯦꯝꯒꯤ ꯋꯥꯈꯜꯗꯨꯗ ꯑꯩꯈꯣꯏꯁꯦ ꯃꯥꯏꯕꯤꯅꯤ ꯍꯥꯏꯗꯅ ꯍꯟꯊꯅ ꯈꯟꯕ ꯑꯃ ꯌꯥꯎꯔꯤ꯫ ꯏꯃꯥ, ꯑꯩꯁꯨ ꯈꯪꯏ ꯑꯩꯕꯨ ꯇꯥ ꯄꯥꯔꯤꯒꯤ ꯃꯃꯥꯅ ꯌꯨꯝꯗꯨꯒꯤ ꯃꯧ ꯑꯣꯏꯕ ꯄꯥꯝꯗꯦ ꯍꯥꯏꯕ, ꯑꯗꯨꯕꯨ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯏꯃꯥ꯫ ꯌꯦꯡꯉꯣꯏ, ꯏꯆꯥꯁꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ, ꯍꯌꯦꯡ ꯅꯪꯅ ꯌꯨꯝꯗꯨꯒꯤ ꯃꯧ ꯑꯣꯏꯔꯤꯕ ꯃꯇꯝꯗ ꯅꯅꯦꯝꯗꯣ ꯅꯪ ꯍꯦꯛ ꯄꯣꯛꯆꯕ ꯅꯃꯥꯃꯛꯅꯤ ꯈꯪꯅ ꯁꯦꯕꯥ ꯃꯇꯣꯟ ꯂꯨꯝꯅ ꯇꯧꯕꯤꯌꯨ꯫ ꯅꯪꯅꯗ ꯂꯥꯜꯂꯅꯨ ꯏꯆꯥꯁꯤꯗꯤ, ꯑꯗꯨꯗꯅꯦ ꯃꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯀꯅꯤ꯫ ꯍꯣꯏ ꯏꯃꯥ, ꯐꯔꯦ, ꯅꯪꯁꯨ ꯋꯥꯔꯝꯃꯅꯤ, ꯄꯣꯊꯥꯖꯔꯣ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯕꯤ ꯂꯩꯁꯅꯥ ꯑꯃꯗꯤ ꯄꯥꯔꯤꯒꯤ ꯂꯨꯍꯣꯡꯕꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯂꯩꯁꯅꯥ ꯌꯨꯝꯒꯤ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯑꯝꯇ ꯀꯥꯏꯗꯅ ꯇꯧꯔꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ, ꯇꯥꯊꯣꯠꯅ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜ ꯂꯝꯇꯨ ꯁꯤꯠ ꯅꯥꯟꯅ ꯇꯩꯔꯒ ꯃꯩꯔꯥ ꯀꯠꯂꯤꯕꯗꯨ ꯎꯕꯗ ꯋꯥꯈꯜꯗ ꯁꯨꯝꯅ ꯈꯜꯂꯤ, ꯃꯁꯤꯒꯤ ꯃꯧꯁꯤ ꯌꯥꯍꯧꯒꯗꯤ ꯌꯥꯝ ꯉꯜꯂꯤꯅꯦꯍꯦ, ꯂꯩꯀꯥꯏꯁꯤꯗ ꯀꯅꯥꯁꯨ ꯍꯧꯒꯠꯄ ꯎꯗ꯭ꯔꯤ, ꯑꯣꯟꯊꯣꯛꯅ ꯉꯟꯅ ꯃꯩꯔꯥ ꯀꯠꯂꯝꯃꯦꯗ ꯃꯥꯅꯤ, ꯊꯕꯛ ꯇꯧꯕꯒꯗꯤ ꯃꯁꯨ ꯌꯥꯝ ꯇꯥꯏꯅꯦ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯂꯩꯁꯅꯥ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ, ꯏꯃꯥ, ꯅꯃꯧꯅ ꯏꯃꯥꯒꯤ ꯍꯛꯆꯥꯡ ꯁꯦꯡꯗꯣꯛꯅꯕ ꯍꯥꯏꯗꯅ ꯏꯁꯤꯡ ꯊꯝꯖꯔꯝꯂꯕꯅꯤ꯫ ꯍꯩ, ꯑꯩ ꯍꯛꯆꯥꯡ ꯁꯦꯡꯗꯣꯛꯇꯧ ꯃꯇꯝ ꯌꯥꯝ ꯋꯥꯠꯂꯤ, ꯏꯪꯈꯣꯜꯒ ꯁꯨꯗꯧ ꯌꯥꯝ ꯂꯩꯔꯤ, ꯊꯕꯛ ꯌꯥꯝ ꯋꯥꯠꯂꯤꯑꯦꯕ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯣ ꯅꯃꯧ ꯍꯧꯖꯤꯛ ꯑꯌꯨꯛꯀꯤ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯖꯧꯒꯦ? ꯍꯧꯖꯤꯛꯇꯒꯤ ꯆꯥꯛ ꯊꯣꯡꯂꯕꯗꯤ ꯍꯣꯔꯦꯟ ꯆꯥꯕ ꯌꯥꯈꯤꯗ꯭ꯔꯣ? ꯑꯩ ꯆꯥꯛ ꯑꯌꯤꯡꯕ ꯆꯥꯗꯦ ꯍꯥꯏꯕ ꯅꯪ ꯈꯪꯗ꯭ꯔꯣ? ꯉꯔꯥꯡꯁꯨ ꯊꯕꯛ ꯂꯩꯇ꯭ꯔꯕꯅꯤ ꯆꯥꯛꯇꯣ ꯉꯟꯇꯥ ꯊꯣꯡꯗꯣꯛꯑꯒ ꯊꯝꯃꯦ, ꯑꯗꯨꯅ ꯆꯥꯕ ꯌꯥꯗ꯭ꯔꯦ, ꯈꯪꯂꯕ꯭ꯔꯥ? ꯑꯗꯨꯅ ꯍꯩ, ꯑꯗꯨꯒꯅꯦ ꯏꯟꯁꯥꯡꯗꯨꯁꯨ ꯑꯩꯉꯣꯟꯗ ꯍꯪꯗ꯭ꯔꯕꯁꯨ ꯅꯪ ꯊꯣꯡꯕ ꯑꯗꯨꯝ ꯊꯣꯡ, ꯑꯩ ꯈꯨꯝꯕ ꯋꯥꯏ꯫ ꯑꯗꯨꯗꯤ ꯏꯃꯥ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯣꯏꯅ ꯊꯣꯡꯂꯒꯦ ꯆꯥꯛꯁꯦ꯫ ꯑꯗꯥꯏꯗ ꯇꯨꯃꯤꯟꯅ ꯂꯦꯞꯄꯒ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤ ꯏꯪꯈꯣꯜꯗ ꯍꯧꯔꯤꯕ ꯅꯥꯄꯤ ꯃꯌꯥꯝꯗꯣ ꯐꯣꯏꯔꯨꯁꯨ ꯆꯠꯂꯣ꯫ ꯃꯧ ꯑꯃ ꯑꯣꯏꯔꯕꯗꯤ ꯆꯥꯛꯇ ꯊꯣꯡꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯀꯣ, ꯆꯥꯛ ꯈꯛꯇ ꯇꯧꯔꯒ ꯂꯩꯗꯧ ꯅꯠꯇꯦ, ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ, ꯏꯪꯈꯣꯜ ꯁꯝꯕꯜ ꯄꯨꯝꯅꯃꯛꯁꯨ ꯂꯣꯏ ꯇꯧꯗꯧꯅꯤ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯁꯨꯝꯅ ꯂꯩꯁꯅꯥꯅ ꯃꯅꯦꯝꯕꯨ ꯌꯥꯝ ꯀꯤꯅ ꯍꯪꯒꯣꯏꯅ ꯆꯠꯂꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯇꯥꯊꯣꯠꯁꯨ ꯃꯃꯧꯅ ꯃꯥꯕꯨ ꯌꯥꯅꯕ ꯆꯠꯄ ꯑꯃꯗꯤ ꯃꯥꯒꯤ ꯁꯦꯕꯥ ꯃꯇꯣꯟ ꯂꯣꯝꯅ ꯇꯧꯕꯗ ꯎꯕꯗ ꯇꯥꯊꯣꯠ ꯃꯥꯁꯨ ꯂꯩꯁꯅꯥꯕꯨ ꯅꯨꯡꯁꯤꯕ ꯈꯔꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ, ꯏꯁꯥꯁꯤ ꯋꯥꯕꯅ ꯁꯤꯗꯧꯔꯦ ꯑꯃꯨꯛꯇꯣꯏꯕ, ꯀꯔꯤꯅꯣ ꯅꯨꯡꯁꯥꯅ ꯃꯔꯣꯜ ꯑꯃ ꯁꯥꯕꯅꯦ, ꯀꯣꯛꯀ ꯉꯥꯎꯏ ꯍꯩ꯫ ꯃꯧ, ꯏꯁꯤꯡ ꯈꯖꯤꯛꯇ ꯄꯨꯊꯣꯔꯛꯎ꯫ ꯏꯃꯥ, ꯏꯁꯤꯡ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯖꯔꯦ꯫ ꯏꯁꯤꯡꯁꯤꯃ ꯊꯛꯂꯒ ꯅꯦ ꯍꯦꯛ ꯇꯥꯏꯗ, ꯏꯁꯥꯒꯁꯦ ꯍꯨꯃꯥꯡꯅ ꯂꯣꯏꯔꯦ ꯇꯧꯔꯤꯁꯦ, ꯄꯣꯠ ꯃꯌꯥꯝꯁꯤ ꯄꯨꯔꯒ ꯌꯨꯝ ꯌꯧꯅꯕ ꯂꯥꯛꯄꯁꯤꯗꯤ ꯁꯥꯗꯧꯗꯨꯝ ꯊꯨꯡꯉꯤ ꯍꯩ꯫ ꯏꯃꯥ, ꯍꯛꯆꯥꯡꯗꯣ ꯆꯥꯏꯊꯔꯒ ꯈꯔ ꯏꯪꯕ꯭ꯔꯥ ꯌꯦꯡꯕꯤꯔꯣ, ꯅꯃꯧ ꯏꯁꯤꯡ ꯄꯨꯊꯣꯔꯛꯂꯒꯦ, ꯑꯗꯨꯒ ꯄꯣꯠꯆꯩꯁꯤꯡꯁꯦ ꯏꯃꯨꯡꯗ ꯄꯨꯁꯤꯟꯖꯔꯝꯂꯒꯦ꯫ ꯇꯥꯊꯣꯠ ꯆꯪꯈꯤꯕ ꯃꯃꯧꯗ ꯌꯦꯡꯗꯨꯅ, ꯑꯁꯨꯛ ꯐꯈ꯭ꯔꯕ ꯏꯃꯧꯁꯤꯕꯨ ꯑꯩꯅ ꯃꯃꯥꯗꯣ ꯃꯥꯏꯕꯤ ꯑꯣꯏꯌꯦꯗꯅ ꯋꯥꯈꯜ ꯂꯥꯟꯅ ꯈꯜꯂꯨꯔꯤꯁꯦ, ꯏꯁꯥ ꯏꯇꯣꯝ ꯊꯣꯛꯅꯕ ꯏꯀꯥꯏꯈ꯭ꯔꯦꯗ꯫ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯆꯞ ꯃꯥꯟꯅꯕꯁꯤꯗ ꯃꯥꯒꯤ ꯁꯤꯟꯐꯝ ꯇꯣꯉꯥꯟꯕꯒꯤ ꯋꯥꯅꯤ꯫ ꯑꯩꯅ ꯃꯁꯤꯗꯩꯁꯤꯗ ꯋꯥꯈꯜꯁꯤ ꯀꯌꯥꯗ ꯐꯠꯇꯅ ꯈꯜꯂꯝꯂꯤꯕ, ꯁꯣꯝꯗ ꯃꯤꯒꯤ ꯐꯠꯇꯕ ꯇꯧꯔꯨꯕ ꯄꯤꯁꯛ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯇꯧꯔꯨꯕ ꯐꯠꯇꯕ ꯃꯌꯥꯝ ꯑꯗꯨꯅ ꯃꯁꯥꯗ ꯑꯣꯏꯅ ꯆꯩꯊꯦꯡ ꯐꯪꯗꯨꯅ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯄ ꯐꯥꯎꯕ ꯉꯝꯗ ꯂꯩꯔꯝꯃꯤ꯫ ꯈꯅꯥꯎꯁꯤꯁꯨ ꯈꯔ ꯀꯪꯉꯦ ꯇꯧꯔꯤꯁꯦ, ꯏꯁꯤꯡ ꯈꯨꯌꯥ ꯑꯃ ꯐꯥꯎ ꯄꯤꯊꯛꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦꯗ, ꯄꯤꯁꯛ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ꯫ ꯏꯆꯥ ꯏꯃꯧꯁꯨ ꯃꯣꯏꯅ ꯇꯧꯔꯅꯨ ꯄꯥꯝꯗꯦ ꯍꯥꯏꯕ ꯊꯕꯛꯇꯣ ꯑꯩꯅ ꯑꯅꯝ ꯀꯟꯗꯅ ꯃꯈꯥ ꯇꯥꯅ ꯇꯧꯔꯨꯕꯒꯤ ꯃꯣꯏꯁꯨ ꯁꯥꯎꯗꯅ ꯑꯩꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯅꯨꯡꯁꯤꯗ ꯃꯇꯝꯗꯨꯗ ꯑꯩꯅ ꯐꯠꯇꯕ ꯇꯧꯈꯤꯕꯁꯤꯡꯗꯣ ꯇꯧꯔꯝꯗ꯭ꯔꯕꯗꯤ ꯑꯁꯨꯝꯅ ꯑꯩꯅ ꯋꯥꯅ ꯂꯦꯜꯂꯤꯕꯁꯤ ꯂꯦꯜꯂꯝꯂꯣꯏꯀꯣ꯫
ꯃꯤꯒꯤ ꯃꯥꯡꯅꯕ ꯐꯠꯇꯕ ꯇꯧꯔꯨꯕ ꯃꯌꯥꯝꯗꯨꯅ ꯑꯩꯁꯦ ꯉꯁꯤꯗꯤ ꯀꯌꯥꯗ ꯋꯥꯅ ꯂꯦꯜꯂꯤꯕ. ꯑꯁꯨꯝꯅ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯔꯨꯕ ꯄꯤꯁꯛ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ, ꯋꯥꯅ ꯏꯁꯤꯡꯐꯥꯎ ꯄꯤꯊꯛꯅꯕ ꯀꯅꯥ ꯂꯩꯇ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯌꯥꯝ ꯋꯥꯅ ꯊꯥꯈꯤ. ꯑꯗꯨꯒ ꯇꯥꯊꯣꯠꯅ ꯍꯧꯖꯤꯛꯇꯤ ꯃꯃꯧ ꯂꯩꯁꯅꯥꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ.